Hi Anjali, welcome. I hate ko. Ahmat tawdori mi like done. Thank you. Ajit, hi first like. Thank you Ajit. Chaiton, hi hello. ꯍꯩꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯆꯠꯈꯤꯅꯨꯗ ꯀꯩꯅꯣꯅꯦ ꯂꯥꯛꯄꯒ ꯆꯠꯀꯤ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯈꯔ ꯈꯔ ꯇꯝꯃꯤꯃꯤ ꯀꯩꯅꯣ ꯍꯩꯇꯕꯗꯣ ꯈꯔ ꯇꯥꯛꯄꯤꯌꯣꯕ ꯀꯩꯅꯣꯅꯦ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯟꯖꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯩꯗꯤ ꯇꯧꯔꯦ ꯑꯟꯖꯂꯤ ꯑꯟꯖꯂꯤꯗꯤ ꯑꯖꯤꯠ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯍꯥꯏ ꯑꯟꯖꯂꯤ ꯍꯥꯏ ꯑꯖꯤꯠꯅ ꯑꯩꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯊꯥꯎ ꯍꯥꯏꯁꯤꯒ ꯊꯥꯔꯛꯏꯃꯤ ꯑꯩꯀꯣ ꯑꯟꯖꯂꯤ ꯇꯧꯗ꯭ꯔꯤ ꯑꯣ ꯁꯨꯝ ꯑꯣꯟ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯋꯣ ꯄꯨꯡ ꯑꯥ ꯌꯧꯔꯦ ꯃꯟꯖꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯇ꯭ꯔꯦꯟꯒ ꯂꯩꯅꯦ ꯂꯩ ꯂꯩ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯌꯥꯝ ꯂꯣꯏꯈ꯭ꯔ ꯄꯣꯠꯅꯤ ꯃꯤꯅ ꯒꯥꯔꯤ ꯂꯣꯏꯕꯅ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯦꯟ ꯂꯣꯏꯌꯦ ꯑꯖꯤꯠ ꯑꯟꯖꯂꯤ ꯑꯁꯤ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯇ꯭ꯔꯦꯟ ꯂꯣꯏꯌꯦ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯇ꯭ꯔꯦꯟ ꯃꯈꯣꯟ ꯌꯥꯝ ꯇꯥꯅꯤꯕꯣ ꯅꯣꯏ ꯑꯃꯈꯛꯀ ꯈꯣꯡꯉꯦ ꯑꯪ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯆꯠꯅꯅ ꯅꯣꯛꯅꯔꯦꯕꯀꯣ ꯑꯩꯒꯤ ꯇ꯭ꯔꯦꯟ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯅꯣꯏ ꯑꯖꯤꯠꯁꯦ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯥꯔꯛꯄꯁꯤꯒꯩꯁꯤꯒꯁꯨ ꯃꯤ ꯇꯔꯨꯛ ꯂꯩꯔꯝꯕꯅꯦ ꯑꯩꯈꯨꯝ ꯃꯔꯤꯇ ꯉꯥꯏꯔꯦ ꯑꯃꯨꯛꯁꯨ ꯆꯠꯈꯤꯌꯦ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯆꯠꯈꯤꯌꯦ ꯁꯩꯇ ꯏꯕꯣ ꯅꯣꯛꯅꯕ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯅꯤ ꯍꯣꯏ 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 ꯄꯩꯁꯥ ꯄꯥꯏ ꯄꯥꯏ ꯅꯪꯒꯤ ꯆꯤꯟꯗꯨꯡꯅꯤꯅ ꯑꯝꯇꯪꯗꯤ ꯄꯥꯏꯔꯒꯦꯅꯦ ꯂꯣꯏꯔꯒꯦꯅꯦ ꯇ꯭ꯔꯦꯟꯁꯦ ꯑꯁꯦꯡꯕꯒꯤ ꯑꯖꯤꯠ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯕꯥꯔꯣ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯤꯗꯤ ꯇꯔꯨꯛ ꯂꯩ ꯀꯃꯦꯟ ꯑꯅꯤꯇꯪ ꯂꯥꯛꯏ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯍꯥꯟꯕ ꯊꯥꯖꯕꯅꯤꯀꯣ ꯍꯩꯇ ꯍꯩꯇ ꯊꯥꯖꯕꯅꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯎꯇꯤ ꯊꯣꯡꯒꯅꯤ ꯑꯟꯖꯨꯗꯤ ꯑꯣ ꯑꯩꯁꯨ ꯉꯁꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯑꯟꯖꯂꯤ ꯆꯥꯅꯤꯡꯉꯤꯌꯦ ꯅꯪꯒꯤ ꯎꯇꯤꯗꯨꯁꯨ ꯑꯩꯅ ꯄꯥꯝꯕ ꯏꯟꯖꯥꯡꯅꯦ ꯑꯗꯩꯗꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯦ ꯆꯤꯡ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯆꯤꯡꯗꯨꯡ ꯀꯔꯤ ꯆꯤꯡꯗꯨꯡ ꯆꯤꯡꯗꯨꯡ ꯅꯪꯕꯨ ꯑꯟꯖꯨ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯝꯇꯪ ꯄꯥꯏꯔꯒꯦ ꯄꯩꯁꯥꯁꯦ ꯑꯟꯖꯨ ꯀꯨꯏꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯎꯗꯕ ꯃꯤꯅꯤꯠ 5ꯒꯤ ꯃꯃꯥꯡꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ
ꯂꯥꯝꯇ ꯉꯥꯏꯔꯝꯃꯤꯅꯤ ꯑꯩꯁꯨ ꯁꯒꯣꯜ ꯍꯋꯥꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯟꯖꯂꯤ ꯎꯇꯤꯗꯤ ꯅꯠꯇꯦꯀꯣ ꯁꯒꯣꯜ ꯍꯋꯥꯏꯗ ꯎꯇꯤꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯁꯒꯣꯜ ꯍꯋꯥꯏꯗ ꯁꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ 1947ꯗ ꯎꯅꯈꯤ ꯑꯗꯨꯒꯩ ꯎꯈꯤꯗꯔꯦ 1947ꯗꯤ ꯑꯩꯕꯨꯗꯤ ꯄꯣꯛꯄ ꯄꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯀꯞꯄꯤꯁꯤꯒ ꯏꯕꯣ ꯏꯃꯣꯖꯤꯁꯤꯒ ꯏꯔꯩꯁꯤꯒ ꯏꯕꯣ ꯅꯣꯏ ꯑꯅꯤꯅ ꯄꯥꯝꯗꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠꯇꯤ ꯑꯈꯥꯕ ꯖꯥꯠꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯆꯝꯊꯣꯡ ꯌꯥꯝ ꯄꯥꯝꯃꯤ ꯑꯣ ꯍꯣꯏꯅꯦ ꯁꯤꯁꯨ ꯃꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯦ ꯑꯟꯖꯂꯤ ꯑꯩ ꯁꯣꯛꯇ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯤ 18ꯗꯤ ꯂꯩꯌꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯍꯩꯇ ꯂꯥꯏꯚꯁꯦ ꯊꯥꯖꯕꯅꯤꯀꯣ ꯗꯣꯁꯥ ꯗꯦꯕꯤꯠ ꯋꯦꯜꯀꯝ ꯀꯨꯏꯔꯦ ꯎꯗꯕ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯑꯩꯅ ꯄꯥꯝꯕꯁꯦ ꯆꯝꯊꯣꯡꯒ ꯁꯣꯛ ꯇꯧꯕꯒ ꯌꯥꯝ ꯄꯥꯝꯃꯤ ꯑꯣ ꯑꯩꯗꯤ ꯆꯝꯊꯣꯡꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯁꯣꯛ ꯌꯥꯝ ꯄꯥꯝꯃꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯗꯦꯕꯤꯠ ꯕ꯭ꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯑꯟꯖꯂꯤ ꯈꯨꯔꯝꯃꯦ ꯃꯦꯃꯤ ꯁ꯭ꯔꯝꯆꯦꯟꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯃꯤ ꯋꯦꯜꯀꯝ ꯉꯁꯤ ꯑꯍꯥꯟꯕ ꯍꯩꯇ ꯂꯥꯏꯚ ꯊꯥꯔꯛꯄꯁꯤꯗ ꯃꯦꯃꯤ ꯂꯥꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯣꯔꯅꯤꯡ ꯁꯤꯁ ꯑꯟꯖꯂꯤ ꯄꯨꯟꯁꯤꯔꯣꯟ ꯁꯤꯁ ꯋꯦꯜꯀꯝ ꯄꯨꯟꯁꯤꯔꯣꯟ ꯁꯤꯁ ꯃꯣꯏꯁꯨ ꯁꯒꯠꯄꯝ ꯑꯩ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯣꯏ ꯁꯤꯁ ꯄꯨꯟꯁꯤꯔꯣꯜ ꯀꯥꯏꯗꯦ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯍꯩꯇꯅ ꯊꯥꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯃꯦꯝꯃ ꯂꯩ ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯂꯣꯏ ꯎꯗꯦꯅꯦ ꯀꯩꯅꯣ ꯃꯇꯦꯛ ꯈꯤꯇꯪꯈꯛ ꯃꯈꯥꯁꯦ ꯇꯛꯎꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯟꯖꯂꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯇꯦꯛ ꯈꯛꯇꯪ ꯃꯈꯥꯒꯤꯁꯤ ꯇꯛꯎꯏ ꯃꯊꯛꯀꯤꯁꯦ ꯂꯣꯏꯅ ꯊꯣꯛꯇꯕ ꯆꯦꯒꯤ ꯑꯍꯥꯟꯕ ꯂꯥꯏꯚꯇꯣ ꯑꯃꯨꯛꯇꯤ 300ꯃꯨꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯤ ꯊꯥꯔꯦ ꯑꯗꯨꯒꯤ ꯊꯥꯗ꯭ꯔꯤ ꯑꯩ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯗꯦꯕꯤꯅ ꯀꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯔꯕꯣ ꯍꯥꯏ ꯑꯟꯖꯨ ꯗꯥꯔꯂꯤꯡ ꯍꯦꯜꯂꯣ ꯆꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯃꯤ ꯑꯟꯖꯂꯤ ꯆꯤꯡꯊꯔꯒ ꯌꯦꯡꯉꯣ ꯌꯥꯗꯦꯅꯦ ꯑꯟꯖꯂꯤ ꯃꯤ 5 ꯈꯛꯇꯪꯗ ꯁꯣꯛꯑꯣꯏ ꯑꯇꯩꯗꯤ ꯑꯣꯏꯗꯦꯅꯦ ꯀꯩꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗꯦ ꯑꯩꯅ ꯍꯩꯇꯅ ꯇꯧꯔꯤꯔꯥ ꯅ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯑꯣꯟꯖꯨ ꯁꯣꯔꯗꯣ ꯌꯥꯝ ꯀꯟꯅ ꯍꯣꯟꯒꯅꯨꯀꯣ ꯑꯩꯅꯒ ꯈꯔ ꯅꯣꯛꯀꯟꯕꯅꯦ ꯑꯍꯥꯟꯕꯒ ꯊꯥꯕꯒ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯕꯅꯦ ꯅꯪꯅꯒ ꯍꯥꯏꯗꯣꯔꯛꯏꯁꯤꯒ ꯏꯄꯣ ꯁꯤꯔꯦ ꯐꯖꯅ ꯅꯣꯛꯅꯔꯦꯅꯦ
ꯈꯔ ꯀꯤꯗꯨ ꯀꯤꯔꯨꯝꯅ ꯊꯥꯕꯁꯤꯒ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯖꯅ ꯅꯣꯛꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦꯕ ꯑꯟꯖꯂꯤ ꯑꯩꯅ ꯍꯩꯇ ꯈꯔ ꯊꯥꯕ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝꯒ ꯊꯥꯕꯁꯦ ꯅꯣꯛꯅꯔꯛꯏꯁꯦ ꯑꯣꯏꯔꯣꯁꯦ ꯃꯨꯠꯁꯦ ꯑꯟꯖꯨ ꯐꯥꯒꯤ ꯅꯠꯇꯦ ꯅꯣꯛꯅꯨ ꯅꯣꯛꯀꯅꯨ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯖꯈ꯭ꯔꯁꯅꯨꯗ ꯁꯨꯛ ꯅꯣꯛꯅꯤꯡꯉꯗꯕꯨ ꯅꯣꯛ ꯇꯥꯕꯅꯤ ꯀꯩꯗꯣ ꯇꯅꯨ ꯌꯥꯝ ꯀꯟꯅꯕꯨ ꯅꯣꯛꯑ ꯄꯩꯁꯜꯂꯦꯗ ꯇꯅꯨꯁꯦ ꯇꯅꯨ ꯋꯦꯜꯀꯝ ꯑꯖꯤꯠ ꯃꯤ ꯍꯧꯅꯨ ꯆꯩ ꯆꯥꯅꯤ ꯑꯗꯨꯅꯦꯕ ꯆꯦ ꯑꯣꯏꯔꯕꯁꯦ ꯃꯤ ꯍꯩꯇ ꯑꯍꯥꯟꯕ ꯊꯥꯖꯕꯁꯦ ꯁꯣꯔ ꯀꯟ ꯍꯣꯟꯅꯨꯒꯨ ꯍꯥꯏꯖꯜꯂꯦ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯅ ꯃꯤ ꯈꯣꯡ ꯈꯨꯠꯀ ꯏꯪꯉꯩ ꯊꯥꯔꯦ ꯁꯤꯗ ꯑꯃꯨꯛ ꯅꯣꯛꯁꯜꯂꯛꯏꯑꯕ ꯁꯦ ꯃꯦꯃꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯣ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯦ ꯇꯅꯨ ꯅꯪꯅ ꯑꯣꯏ ꯃꯥꯒ ꯇꯧꯔ ꯂꯥꯛꯏꯗꯤ ꯑꯣ ꯄꯥꯕꯣ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯑꯖꯤꯠ ꯅꯣꯛꯈꯔꯦ ꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯍꯣꯏꯗꯦ ꯅꯣꯛꯊꯣꯛꯀꯦꯗꯦ ꯑꯗꯨꯅꯦꯕ ꯇꯅꯨ ꯅꯣꯛꯄꯁꯦ ꯐꯩ ꯍꯥꯏꯅꯗ꯭ꯔꯣ ꯁꯨꯁꯤꯂꯥꯁꯦ ꯍꯧꯕ ꯅꯠꯇꯦ ꯂꯪꯅꯕꯅꯤ ꯂꯪꯅꯐꯝꯁꯦ ꯑꯩ ꯑꯣꯏꯅ ꯎꯈꯔꯦꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥ ꯃꯤꯃꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯈꯜꯂꯤꯕ ꯃꯤꯃꯤ ꯑꯩ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅ ꯗ꯭ꯌꯨꯇꯤ ꯃꯐꯝ ꯌꯧꯔꯦ ꯑꯣ ꯃꯤꯃꯤ ꯍꯣꯏ ꯄꯨꯟꯁꯤꯔꯣꯜ ꯁꯤꯁꯅꯁ ꯇꯅꯨ ꯑꯦꯟ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯂꯞ ꯄꯤꯈ꯭ꯔꯦ ꯑꯟꯖꯂꯤ ꯖꯨꯋꯥꯍꯥꯔꯤꯅꯦ ꯇꯅꯨꯁꯤꯅ ꯂꯥꯛꯄꯒꯅꯦ ꯃꯥꯅ ꯖꯨꯋꯥꯍꯥꯔꯤꯕꯨ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯇꯅꯨ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯣꯔꯅꯤꯡꯗ ꯑꯁꯦꯡꯕꯔꯣ ꯇꯅꯨ ꯅꯪ ꯍꯥꯏꯗꯣ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯃꯨꯛ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯈ꯭ꯔꯦ ꯅꯣꯛꯄꯗꯤ ꯐꯩ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯑꯗꯨꯛ ꯋꯥꯅ ꯑꯦꯜꯕꯤ ꯇꯧꯔꯒ ꯅꯪꯅ ꯋꯥꯕꯒꯤ ꯃꯃꯜꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯦ ꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯅꯪꯂ ꯀꯅꯥ ꯇꯅꯨ ꯑꯩ ꯁꯛꯀ ꯌꯦꯡꯒꯦ ꯍꯥꯏꯔꯛꯀꯅꯨ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯅ ꯅꯪꯅ ꯊꯥꯔꯤꯁꯦ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯇꯩꯁꯨ ꯄꯥꯡꯉꯝꯃꯔꯣꯏ ꯁꯛ ꯎꯗꯕꯃꯛꯁꯨ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤꯁꯦ ꯑꯖꯤꯠꯅ ꯅꯣꯡꯅꯔꯦ ꯑꯗꯨꯒ ꯁꯛꯀ ꯎꯠꯂꯕꯗꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯇꯩ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯅꯨ ꯑꯁꯦꯡꯕꯔꯣ ꯍꯪꯉꯦ ꯑꯟꯖꯂꯤꯅ ꯑꯖꯤꯠ ꯒꯤꯇꯥ ꯍꯨꯏꯁꯦ ꯏꯇꯩꯃ ꯇꯅꯨ ꯔꯥꯡ ꯀꯔꯤ ꯍꯦꯟꯖꯟꯕ ꯃꯥꯜꯂꯤꯀꯣ ꯑꯟꯖꯂꯤ ꯑꯟꯖꯨ ꯀꯗꯥꯏ ꯆꯠꯈꯔꯦ ꯑꯟꯖꯨ ꯂꯩꯁꯤꯒ ꯇꯅꯨ ꯃꯉꯛ ꯀꯟꯅ ꯐꯩꯅ ꯅꯣꯛꯈ꯭ꯔꯦꯗ ꯆꯦ ꯑꯟꯖꯨ ꯃꯁꯛ ꯐꯖꯩ ꯃꯦꯃꯤ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨꯅꯦ ꯑꯩ ꯏꯀꯥꯏꯕ ꯁꯤꯒꯦ ꯇꯧꯋꯤꯅꯦ ꯃꯁꯛ ꯐꯖꯩ ꯀ ꯍꯥꯏꯔꯛꯀꯅꯨꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯆꯦ ꯁꯨꯁꯤꯂꯥꯅ ꯇꯅꯨ ꯒꯤꯇꯥ ꯕ꯭ꯔꯦꯛꯐꯥꯁ ꯕꯤꯀ꯭ꯔꯝ ꯂꯥꯛꯑꯦ ꯕꯤꯀ꯭ꯔꯝ ꯋꯦꯜꯀꯝ ꯀꯔꯤꯅꯣ ꯎꯗꯦ ꯕꯤꯀ꯭ꯔꯝ ꯑꯩ ꯃꯁꯛ ꯎꯠꯇ꯭ꯔꯤꯕꯅꯦ ꯂꯥꯏꯚ ꯃꯤꯅ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯊꯥꯕ ꯇꯝꯃꯤꯅꯤ ꯑꯟꯖꯂꯤ ꯑꯩ ꯀꯔꯤ ꯑꯟꯖꯂꯤ ꯑꯩ ꯀꯩ ꯀꯥꯔꯣꯟ ꯐꯣꯡꯕ ꯆꯒꯦꯀꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ
ꯆꯥꯒꯦꯀꯣ ꯍꯥꯏ ꯃꯥꯅ ꯏꯇꯩꯃ ꯇꯅꯨ ꯑꯟꯖꯨꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯤꯡꯂꯝꯃꯅꯤ ꯊꯔꯛ ꯍꯥꯏꯗꯣꯔꯛꯏꯁꯦ ꯇꯧꯊꯣꯛꯏꯁꯤꯒ ꯍꯥꯏꯁꯤꯅꯤ ꯁꯨꯁꯤꯂꯥ ꯅꯣꯏ ꯑꯟꯖꯨ ꯀꯥꯏꯅꯣ ꯆꯦ ꯑꯟꯖꯨꯒꯤ LBCD ꯀꯔꯤꯅꯣ LBCꯒ ꯔꯥꯝꯙꯦꯅꯨ ꯑꯣꯏꯔꯦ ꯇꯅꯨ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯃꯣꯃꯣ ꯖꯥꯠ ꯖꯥꯠꯅꯤꯕꯣ ꯏꯇꯩꯃ ꯇꯅꯨ ꯑꯟꯖꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯇ꯭ꯔꯦꯟꯒ ꯂꯩ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯇ꯭ꯔꯦꯟꯒ ꯂꯣꯏꯊꯔꯤꯃꯤ ꯀꯩꯅꯣ ꯕꯤꯀꯝ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯅꯇꯩꯃꯁꯦ ꯍꯩꯇꯅ ꯂꯥꯏꯚ ꯊꯥꯔꯤꯅꯤꯀꯣ ꯑꯖꯤꯠ ꯑꯩꯈꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕ ꯑꯣꯟ ꯍꯦꯝꯕꯣꯕꯤ ꯍꯥꯏ ꯍꯜꯂꯣ ꯍꯦꯝꯕꯣꯕꯤ ꯋꯦꯜꯀꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯂꯥꯡꯅꯤ ꯆꯨꯝꯃꯤ ꯗꯕꯜ ꯂꯥꯏꯟꯒ ꯂꯩꯁꯜꯂꯕꯅꯤꯅ ꯑꯃ ꯆꯠꯈꯤꯜꯂꯨꯔꯒ ꯑꯃꯃꯨꯛ ꯑꯁ ꯂꯣꯏꯕꯅꯤ ꯇꯅꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯟꯖꯂꯤꯅ ꯍꯪꯉꯦ ꯕꯣꯕꯤ ꯁꯤ ꯑꯟꯖꯂꯤ ꯈꯣꯡꯉꯦ ꯑꯃꯃꯨꯛ ꯈꯣꯡꯉꯦ ꯑꯖꯤꯠ ꯂꯥꯛꯑꯅꯤꯗꯨ ꯈꯣꯡꯉꯛꯑꯅꯤ ꯑꯟꯙꯦꯔꯥ ꯍꯦꯝꯕꯣꯕꯤ ꯑꯩ ꯃꯁꯛ ꯎꯠꯇ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯩ ꯑꯍꯥꯟꯕ ꯇꯧꯖꯕꯅꯤꯅ ꯁꯛꯀ ꯎꯠꯂꯗꯤ ꯑꯩ ꯀꯃꯦꯟ ꯈꯔ ꯄꯥꯔꯤꯁꯦ ꯄꯥꯕ ꯑꯇꯩꯁꯨ ꯉꯝꯃꯔꯣꯏ ꯑꯟꯖꯂꯤ ꯅꯣ ꯇꯧꯔꯣꯏ ꯑꯟꯖꯨ ꯂꯩꯇꯦ ꯇꯅꯨ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯄꯥꯔꯤꯁꯦ ꯑꯟꯖꯨꯅꯤꯅꯦ ꯀꯅꯥ ꯑꯣꯏꯅ ꯎꯔꯒꯦ ꯅꯪꯕꯣ ꯍꯦꯝꯕꯣꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯍꯦꯝꯕꯣꯕꯤ ꯃꯤꯃꯤ ꯍꯜꯂꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯦꯝꯕꯣꯕꯤꯅ ꯆꯦ ꯑꯟꯖꯂꯤ ꯃꯣꯔꯅꯤꯡ ꯑꯟꯖꯨ ꯀꯔꯤ ꯁꯤꯡꯗꯣ ꯑꯩꯁꯨ ꯈꯪꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯌꯦꯅꯦ ꯍꯣꯏ ꯅꯪ ꯌꯥꯝ ꯈꯪꯉꯤ ꯃꯤꯃꯤꯅ ꯗꯤꯛꯇꯤꯗꯅꯤ ꯕꯣꯕꯤ ꯇꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯟꯙꯦꯔꯥ ꯀꯌꯥꯝ ꯇꯟꯅꯨ ꯅꯪꯁꯤꯅꯕ ꯑꯟꯖꯨ ꯗꯨꯛ ꯐꯖꯔꯒ ꯊꯤꯒ ꯍꯥꯏꯅꯦ ꯍꯦꯝꯕꯣꯕꯤ ꯅꯪ ꯇꯧ ꯐꯖꯔꯝꯃꯗꯤ ꯑꯩꯅꯦ ꯐꯖꯅ ꯐꯝꯃꯒ ꯇꯧꯊꯔꯗꯧꯅꯤ ꯈꯪꯉꯕ ꯈꯣꯡꯉꯦ ꯑꯖꯤꯠ ꯈꯣꯡꯉꯦ ꯑꯗꯨ ꯂꯥꯛꯑꯦ ꯑꯟꯖꯨꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯑꯗꯨ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯣꯖꯥꯏ ꯌꯧꯈꯤꯗꯣꯔꯦ ꯇꯅꯨ ꯑꯟꯖꯨꯒꯤ ꯏꯅꯒꯅꯦ ꯈꯔꯒꯅꯦ ꯇꯨꯀꯤꯔꯨꯝ ꯇꯧꯅ ꯈꯔ ꯊꯥꯕꯁꯤꯒ ꯋꯥ ꯅꯣꯏ ꯌꯥꯝ ꯅꯩꯔꯦ ꯑꯩꯉꯣꯟꯗ ꯍꯦꯝꯕꯣꯕꯤ ꯑꯟꯖꯨꯅ ꯑꯩꯉꯣꯟꯗ ꯄꯨꯖꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄꯤꯗꯦ ꯇꯅꯨ ꯑꯩ ꯀꯔꯤꯝ ꯍꯩꯇꯦꯅꯦ ꯀꯥꯏꯗ ꯀꯔꯤ ꯄꯤꯕ ꯀꯔꯤꯝ ꯍꯩꯇꯦꯅꯦ ꯅꯪꯕꯣ ꯄꯨꯖꯥꯒꯤ ꯐꯤ ꯅꯀꯣꯟꯅꯦ ꯑꯩ ꯍꯩꯔꯛꯑꯀꯥꯟꯗ ꯂꯣꯏ ꯄꯤꯗꯣꯏꯃꯤ ꯀꯩꯅꯣ ꯄꯨꯖꯥꯁꯨ ꯈꯔ ꯋꯥꯠꯂꯤ ꯑꯩꯗꯣ ꯍꯩꯔꯛꯑꯒ ꯂꯣꯏ ꯄꯤꯒꯦ ꯑꯩ ꯀꯔꯤꯝ ꯍꯩꯇꯦꯅꯦ ꯅꯪꯕꯣ ꯑꯟꯙꯦꯔꯥ ꯁꯨꯁꯤꯂꯥ ꯀꯅꯦꯛ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯁꯨꯁꯤꯂꯥ ꯍꯦꯝꯕꯣꯕꯤꯅ ꯀꯅꯦꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯌꯦ ꯁꯤ ꯁꯨꯁꯤꯂꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯟꯖꯂꯤꯅ ꯍꯪꯉꯦ ꯍꯦꯝꯕꯣꯕꯤꯅ ꯇꯅꯨ ꯀꯩ ꯂꯝꯒꯤꯅꯣ ꯍꯪꯉꯦ ꯕꯣꯕꯤ ꯇꯧꯔꯤ ꯖꯣꯕ
ꯍꯦꯝꯕꯣꯕꯤꯅ ꯑꯟꯖꯨꯗꯤ ꯀꯔꯤ ꯑꯟꯖꯨ ꯑꯩ ꯐꯖꯩꯒ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯀꯥꯏ ꯄꯤꯔꯛꯏꯀꯣ ꯍꯥꯏꯔ ꯍꯦꯝꯕꯣꯕꯤꯗꯨ ꯆꯝ ꯔꯥꯁꯤ ꯂꯩꯗꯨꯗꯤ ꯅꯪꯗꯤ ꯕꯥꯃꯣꯟ ꯅꯨꯄꯤ ꯃꯥꯜꯂꯦ ꯒꯨꯗ ꯃꯦꯃꯤ ꯀꯔꯤ ꯖꯣꯕ ꯇꯧꯒꯦ ꯑꯟꯖꯨ ꯀꯤꯔꯨꯅꯨ ꯑꯩ ꯂꯩ ꯅꯪꯒꯤ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯃꯤ ꯇꯅꯨ ꯃꯁꯛ अंजलि आई माइबोंग चलूगेको माइबोंग चलूगी ट्रेन लाए बाय बाय फिर मिलेंगे सबको तनु की कारण से हौरेबा आई गुवाहाटीदने बॉबी मिमी ओ मिमी नंग अंतरो बादुगोरगी हाइदो हेमबोबी अइगा ओ हेमबोबी अइ होजाइगिने तनु अइगी चॉकलेट लेरो अइगी लेरो तनु अंजलि मथनगीता लेरगा यारोइको अइगी लेरो नत्रबन खंगजौ हे हा हा अंजू थैंक यू बामोन नुपी मालिता करी मालिता अइबु सोमदा ईश्वरना इहलमद्रे होय माली हेमबोबी नंग राशि याम लई बामोन नुपी माले यामना सुशीला कनेक लई हाइरो अइगा अंजू अइगी करी कमेंट पारदी हाना नोकईरा हाना नोकथौ अनीमक पुन्ना तौगनु इबो ꯏꯅ ꯈꯔ ꯅꯣꯛꯀꯟꯕ ꯅꯪꯒꯤ ꯀꯃꯦꯟ ꯁꯤꯃꯛꯅꯦ ꯏꯕꯣ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯇꯅꯨ ꯅꯣꯏ ꯍꯣꯖꯥꯏ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯤ बादुगोरगिनी बॉबी मनी अई बादुगोरगिनी बॉबी अꯩꯅ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯊꯥꯕꯅꯤꯅ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯅ ꯄꯥꯕꯁꯦ ꯈꯔ ꯁꯣꯏꯔꯦ ꯄꯥꯕꯗ ꯀꯔꯤ ꯍꯥꯏꯕ ꯍꯣꯖꯥꯏ ꯒꯤꯇꯥ ꯊꯦꯡꯅꯒꯔꯦ ꯑꯣꯟꯖꯨ ꯍꯣꯖꯥꯏ ꯀꯣꯏꯔꯛꯑꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯤꯕꯨ ꯂꯥꯛꯑꯒ ꯆꯪꯍꯟꯒꯗ꯭ꯔꯣ ꯃꯍꯦꯝꯕꯣꯕꯤ ꯀꯩꯒꯤ ꯆꯪꯍꯜꯂꯣꯏꯗꯅꯣ ꯂꯥꯛꯑꯣ ꯎꯅꯁꯤ ꯀꯣꯏ ꯆꯠꯃꯤꯟꯅꯁꯤ ꯀꯣꯏꯐꯝ ꯖꯒꯥ ꯂꯩꯁꯤꯒ ꯑꯩꯁꯨ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝ ꯅꯨꯡꯁꯤꯗ ꯃꯥꯜꯂꯦ ꯑꯁ ꯍꯧꯔꯦ ꯃꯖꯤꯠꯀꯤ ꯀꯥꯔꯟ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯤ ꯑꯟꯖꯨ ꯂꯩꯔꯛꯇ꯭ꯔꯗꯤ ꯐꯨꯕ ꯇꯥꯕ ꯑꯟꯖꯂꯤꯒꯤꯇ ꯂꯩꯔꯛꯑꯗꯤ ꯑꯩꯗꯤ ꯁꯥꯎꯔꯅꯤꯍꯦ ꯑꯣ ꯃꯦꯃꯤ ꯅꯪ ꯁꯤꯛꯀꯤꯝꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯐꯖꯩ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯟꯖꯨ ꯊꯣꯡꯗ꯭ꯔꯤ ꯕꯣꯕꯤ ꯍꯦꯝꯕꯣꯕꯤ ꯊꯦꯡꯀ꯭ꯌꯨ ꯕꯣꯕꯤ ꯑꯃꯒ ꯂꯩꯔꯦ ꯑꯟꯖꯨꯒꯤ ꯆꯠꯈꯔꯦ ꯂꯪꯀꯥ ꯌꯧꯔꯝꯃꯅꯤ ꯃꯌꯥꯝ ꯃꯩ ꯆꯠꯂꯦꯀꯣ ꯕꯥꯏ ꯕꯥꯏ ꯇꯅꯨ ꯈꯪꯉꯨ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯤꯅꯦ खरा किटू किरुम तौ थावे नंग थरो थरो हाइबद ngasidi thara kana nang चलगे हाइबदि नंग खंगो हे फोन दा खंगो तनु एगा अंजुगा गी को चिप्स लेरऊ अदुनी बात अंजलि
ꯆꯦꯟꯖꯨ ꯇ꯭ꯔꯦꯟ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯝ ꯆꯠꯅꯤꯡꯕꯅ ꯁꯤꯔꯦ꯫ ꯃꯤꯃꯤ ꯀꯥꯏ ꯆꯠꯅꯤꯡꯉꯤꯅꯣ? ꯅꯪ ꯒꯨꯍꯥꯇꯤꯗ ꯊꯣꯛꯂꯛꯑꯁꯨ ꯍꯣꯖꯥꯏ ꯇꯧꯔꯗꯤ ꯍꯥꯏꯔꯛꯑꯣ, ꯑꯩꯅ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯦꯞꯄꯝꯕꯗ ꯑꯗꯨꯝ ꯎꯅꯗ꯭ꯔꯣ, ꯃꯤꯈꯨꯠꯇꯁꯨ ꯍꯥꯏꯔꯛꯀꯦ ꯃꯤꯃꯤ꯫ ꯇꯅꯨ ꯆꯠꯈꯤꯅꯨꯍꯦ, ꯋꯥꯔꯤ ꯁꯥꯅꯒꯤꯁꯤ ꯑꯗꯨꯅꯦꯕ ꯂꯩꯁꯥꯅꯤ ꯕꯦꯕꯤ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯍꯣꯏꯅꯦ ꯃꯤꯃꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯂꯩꯁꯥꯕꯤꯅꯤꯅꯕ꯫ ꯍꯣꯏꯗ ꯑꯟꯖꯨ ꯁꯣꯏꯗꯦ, ꯑꯍꯥꯟꯕ ꯑꯣꯏꯁꯨ꯫ ꯇꯅꯨ ꯅꯪ ꯁꯤꯔꯅꯤ ꯅꯪ ꯑꯩ ꯈꯨꯠꯇ ꯅꯪ꯫ ꯆꯥꯅꯤꯡ ꯆꯥꯕ ꯀꯣꯏꯅꯤꯡꯇ ꯀꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯟꯖꯨ? ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯗꯤ ꯅꯤꯡꯇꯝꯅ ꯆꯠꯄ ꯀꯣꯏꯕ ꯐꯪꯉꯤ, ꯑꯗꯣ ꯃꯧ ꯑꯣꯏꯔꯗꯤ ꯑꯗꯨ ꯐꯪꯗ꯭ꯔꯕꯅꯤ꯫ ꯆꯠꯅꯤꯡꯉꯁꯨ ꯍꯪꯉ ꯆꯠꯇꯕ, ꯆꯥꯅꯤꯡꯉꯁꯨ ꯄꯥꯕꯗ ꯂꯥꯜꯂꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯥꯏꯅ ꯐꯖꯅ ꯀꯔꯟꯅꯤ ꯃꯁꯤ꯫ ꯕꯣꯕꯤ ꯗꯟ ꯇꯧꯈ꯭ꯔꯕꯅꯤ, ꯗꯟ ꯇꯧꯕꯤꯔꯛꯎꯀꯣ꯫ ꯁꯨꯁꯤꯗ ꯊꯦꯡꯀ꯭ꯌꯨ, ꯑꯗꯣ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁ ꯃꯇꯨꯡꯗ ꯇꯧꯔꯛꯀꯦ ꯍꯦꯝꯕꯣꯕꯤ꯫ ꯇꯅꯨ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯍꯥꯏ꯫ ꯇꯅꯨꯒꯤ ꯃꯥꯏ ꯀꯥꯔꯟꯁꯦ ꯍꯧꯗꯤ ꯍꯧꯔꯦꯅ ꯃꯁꯤ ꯅꯥꯏꯈꯣ, ꯑꯩ ꯂꯥꯏꯚ ꯂꯣꯏꯈꯤꯁꯅꯨ, ꯅꯪ ꯈꯪꯉꯅꯤꯕ ꯅꯪ꯫ ꯅꯨꯡꯁꯤꯍꯦ ꯁꯨꯁꯤꯂꯥꯁꯦ, ꯀꯅꯥꯝ ꯇꯤꯟꯅꯔꯣꯏ ꯁꯨꯁꯤꯂꯥ ꯇꯤꯟꯅꯃꯤ ꯋꯥꯔꯤꯗꯣ꯫ ꯍꯣꯖꯥꯏ ꯌꯧꯕꯒ ꯏꯁꯇꯦꯁꯟꯗ ꯎꯅ ꯇꯥꯔꯦ ꯆꯦ ꯑꯟꯖꯨꯒ, ꯈꯨꯠ ꯍꯥꯏꯔꯝꯃꯒꯦ꯫ ꯃꯤꯃꯤ ꯍꯥꯏꯔꯝꯃꯣ꯫ ꯑꯣꯀꯦ ꯍꯣꯏ ꯇꯅꯨ ꯑꯆꯥꯄꯣꯠ ꯂꯩꯔꯛꯎꯀꯣ꯫ ꯄꯨꯔꯅ ꯁꯤꯡꯍ ꯄꯨꯔꯅ ꯋꯦꯜꯀꯝ꯫ ꯕꯤꯀ꯭ꯔꯝꯁꯨ ꯂꯥꯛꯑꯝꯃꯦ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ꯫ ꯑꯣꯞꯄꯣ ꯃꯤꯃꯤ ꯕꯥꯏ ꯕꯥꯏ꯫ ꯇꯅꯨ ꯅꯪ ꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯩꯔꯕꯣ ꯅꯪ? ꯑꯩ ꯇꯧꯔꯛꯎꯔꯣ ꯅꯪ? ꯇꯅꯨ ꯍꯦꯄꯤ ꯖꯔꯅꯤ, ꯑꯃꯁꯨ ꯑꯗꯨꯝ ꯏꯅꯣꯠ ꯄꯤꯁꯜꯂꯛꯑꯦ, ꯍꯦꯄꯤ ꯖꯔꯅꯤꯒ ꯍꯥꯏꯈ꯭ꯔꯦꯅꯦ ꯁꯦ꯫ ꯏꯌꯥ ꯃꯤꯃꯤ ꯑꯟꯖꯨꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ, ꯇ꯭ꯔꯦꯟꯗ ꯀꯔꯤ ꯅꯪꯅ ꯂꯥꯟꯈꯤꯕꯗ ꯑꯟꯖꯨꯅ ꯈꯨꯠ ꯀꯔꯤꯅꯣ ꯑꯩ ꯊꯨꯛ ꯄꯥꯕꯝꯒ ꯊꯣꯛꯇꯔꯦꯅꯦ꯫ ꯎꯒꯗ꯭ꯔꯥ ꯃꯤꯃꯤꯒꯤ? ꯀꯔꯤꯒꯤ ꯎꯔꯣꯏꯗꯣꯏꯅꯣꯍꯦ, ꯃꯥꯅ ꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯄꯗꯤ ꯀꯔꯤꯒꯤ ꯎꯔꯣꯏꯗꯣꯏꯅꯣ? ꯎꯕꯅꯤ꯫ ꯏꯅꯛ ꯅꯛꯅꯩ, ꯑꯩꯈꯣꯏꯗꯤ ꯑꯆꯥꯄꯣꯠꯀ ꯑꯗꯨꯝ ꯑꯗꯨꯝ ꯆꯤꯞꯁ ꯀꯩꯀꯥ ꯄꯦꯀꯦꯠꯀꯗꯣ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯆꯠꯂꯗꯤ꯫ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯂꯣꯏ ꯁꯦ ꯂꯩꯔꯛ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯒꯦꯀꯣ, ꯑꯩ ꯊꯥꯗ꯭ꯔꯤ ꯉꯁꯤ ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯍꯣꯏ ꯍꯦꯝꯕꯦꯕꯤ, ꯍꯣꯏ ꯊꯥꯔꯨꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ꯫ ꯑꯟꯖꯂꯤ ꯀꯞꯈ꯭ꯔꯦ, ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯇꯅꯨꯁꯦ꯫ ꯇꯅꯨ ꯄꯤꯕ ꯄꯥꯝꯃꯨꯏꯌꯦ, ꯐꯤ ꯃꯇꯦꯛ ꯄꯤꯔꯧꯔꯣ, ꯅꯥꯀ ꯔꯨꯃꯥꯜ ꯄꯤꯔꯧꯔꯣ, ꯀꯩ ꯄꯤꯔꯧꯒꯦ? ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯃꯇꯨꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯆꯦꯟꯊꯕꯅꯤꯅ ꯐꯤ ꯃꯇꯦꯛꯅꯒ ꯌꯥꯔꯣꯏ, ꯅꯪ ꯁꯤꯗꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯣꯏꯅ ꯄꯤꯔꯧꯔꯣ꯫ ꯕꯥꯏ ꯆꯤꯇꯅꯨ ꯍꯥꯏꯈ꯭ꯔꯦ꯫
ꯇꯅꯨ ꯇꯨꯏꯁꯟꯗ ꯐꯖꯅ ꯐꯝꯃꯨꯀꯣ ꯇꯅꯨꯁꯤꯅ ꯕꯥꯏ ꯕꯥꯏꯁꯦ ꯅꯧꯅ ꯍꯥꯏꯈ꯭ꯔꯦꯗ ꯇꯅꯨ ꯅꯪ ꯁꯤꯅꯤꯌꯦ ꯅꯪ ꯑꯩ ꯈꯨꯠꯇ ꯅꯪ ꯅꯤꯅꯤ ꯋꯦꯜꯀꯝ ꯅꯆꯦꯅ ꯍꯩꯇ ꯍꯩꯇ ꯊꯥꯕꯁꯤꯒ ꯏꯅꯥꯎꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯤꯀꯦꯠ ꯍꯨꯟꯗꯔꯝꯃꯨ ꯃꯟꯖꯨꯒꯤ ꯌꯨꯝ ꯏꯁꯨ ꯃꯟꯖꯨ ꯍꯨꯟꯗꯔꯝꯃꯨ ꯑꯍꯥꯎ ꯑꯍꯥꯎꯕꯗꯣ ꯈꯜꯂ ꯈꯜꯂ ꯂꯩꯔ ꯍꯨꯟꯗꯔꯝꯃꯨ ꯃꯟꯖꯨ ꯕꯦꯠ ꯀꯣꯚꯔ ꯑꯣꯏꯅ ꯄꯤꯌꯨ ꯄꯤꯈꯔꯣ ꯍꯥꯏꯔꯣ ꯑꯗꯨꯅ ꯐꯅꯤ ꯃꯉꯣꯟꯗꯗꯤ ꯐꯤ ꯃꯇꯦꯛꯅꯒ ꯌꯥꯔꯣꯏꯕ ꯗꯥꯖꯤꯠ ꯅꯣꯏ ꯂꯤꯂꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯩ ꯍꯥꯏ ꯃꯥꯅꯦ ꯃꯤ 9 ꯂꯩ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯅꯣ ꯇꯧꯔꯛꯏꯁꯦ 1 2 3 4 5 ꯃꯤ 5ꯅ ꯃꯤ 5ꯗ ꯑꯃꯨꯛ ꯉꯥꯏꯔꯦ ꯑꯃꯨꯛ 9 ꯆꯦꯟꯖꯨ ꯅꯪꯒꯤ ꯑꯦꯜꯕꯤꯒꯤ ꯊꯝꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯅ ꯃꯤ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯩ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯂꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯃꯥꯅꯦ ꯅꯨꯡꯁꯤꯀ ꯍꯥꯏꯔꯛꯇꯦꯕ ꯃꯤꯃꯤꯗꯤ ꯍꯥꯏꯔꯛꯑꯦꯕ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯅ ꯇꯅꯨꯁꯦ ꯐꯥꯒꯤꯗꯤ ꯑꯣꯡꯈꯩ ꯆꯠꯈ꯭ꯔꯕꯣꯅꯦ ꯃꯁꯤ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯇꯧꯔꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯃꯤꯃꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯑꯟꯖꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯅꯨꯡꯁꯤꯕꯤ ꯅꯤꯂꯤ ꯂꯩꯔꯤꯕꯣ ꯑꯣ ꯇꯅꯨ ꯃꯥꯡꯈꯔꯦ ꯃꯥ ꯑꯩ ꯂꯣꯏꯈꯤꯒꯦꯅꯀꯣ ꯊꯤꯛ ꯇꯧꯗꯣꯏꯅꯤ ꯃꯥꯅꯀꯣ ꯑꯩꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯗꯤ ꯃꯥ ꯁꯣꯔ ꯍꯣꯟꯗꯦ ꯑꯩꯅ ꯊꯥꯔ ꯃꯇꯝꯗ ꯃꯥ ꯇꯧꯔ ꯄꯨꯠ ꯍꯦꯛꯇ ꯃꯥꯡꯈꯤ ꯑꯟꯖꯨ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯀꯥꯏꯅ ꯄꯠꯇꯅ ꯈꯟꯈꯤꯅꯤ ꯑꯁ ꯂꯣꯏꯔꯦ ꯁꯤ ꯑꯟꯖꯂꯤ ꯌꯨꯝꯁꯦ ꯀꯥꯏꯒꯤꯅꯣ ꯃꯤꯃꯤ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏ ꯑꯖꯤꯠ ꯃꯉꯛꯁꯦ ꯄꯩꯅ ꯅꯣꯏꯅꯦ ꯃꯉꯛꯁꯦ ꯃꯥꯏ ꯃꯉꯛꯁꯦ ꯏꯁꯇꯥꯏꯜ ꯑꯃꯅꯤꯅꯦ ꯃꯉꯛꯁꯦ ꯄꯩꯊꯔꯒ ꯅꯣꯛꯄ ꯌꯥꯏ ꯑꯖꯤꯠꯀꯤ ꯃꯥꯏ ꯃꯉꯛꯁꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯃꯥꯏꯁꯦ ꯃꯉꯛꯀ ꯇꯦꯛꯈꯤ ꯇꯣꯛꯑꯔꯅꯤꯅꯦ ꯁꯤꯜꯆꯔ ꯀꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯀꯥꯎꯔꯨꯔꯦ ꯗꯥꯖꯤꯅ ꯀꯩ ꯈꯨꯟꯒꯤꯅꯣ ꯀꯁꯥꯔꯒꯤ ꯀꯣꯂꯦꯖ ꯔꯣꯗ
ꯑꯟꯖꯂꯤ ꯑꯩꯅ ꯄꯥ ꯍꯩꯇꯕꯩꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯟꯕꯩꯔꯥ ꯈꯪꯗꯦ ꯃꯤꯡꯁꯦ ꯆꯕꯨꯠ ꯂꯥꯎꯅ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯣꯡꯅ ꯏꯀꯥꯏ ꯏꯀꯥꯏ ꯊꯥꯔꯤꯁꯤꯒ ꯀꯩ ꯍꯥꯏꯕ ꯑꯟꯖꯨ ꯔꯥꯁꯤ ꯂꯩꯕ꯭ꯔꯥ ꯄꯩꯅ ꯅꯣꯛꯄꯗ ꯂꯩ ꯅꯪꯉ ꯇꯦꯛꯅꯩ ꯅꯣꯏꯃꯤ ꯔꯥꯁꯤꯒ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯄꯤꯒ ꯑꯔ ꯇꯥꯅ ꯅꯣꯛꯄꯅꯤꯅ ꯆꯥꯛ ꯊꯣꯡꯉꯤꯀꯣ ꯇꯅꯨ ꯔꯣ ꯒꯣꯝ ꯄꯥꯕꯤ ꯇꯣꯏ ꯒꯣꯝ ꯄꯥꯕꯤ ꯎꯄꯥꯏ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯑꯟꯖꯨ ꯎꯁ ꯂꯣꯏꯔꯦ ꯃꯕꯨꯛꯁꯤꯃꯨꯛ ꯐꯠꯇꯕ ꯑꯃꯨꯛ ꯍꯥꯏꯌꯦ ꯈꯜꯂꯒ ꯍꯥꯏꯔꯛꯏꯁꯦ ꯇꯅꯨ ꯀꯩ ꯆꯥꯡꯅꯣ ꯑꯁꯦꯡꯕꯅꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯌꯦ ꯍꯣꯏ ꯇꯅꯨ ꯊꯣꯡꯉꯣ ꯑꯩꯁꯨ ꯀꯨꯏꯅꯒ ꯊꯥꯔꯣꯏ ꯍꯩꯇꯒ ꯈꯔ ꯊꯥꯕꯗ ꯈꯤꯇꯨ ꯃꯤꯁꯦ ꯂꯥꯛꯑꯃ ꯆꯐꯨ ꯂꯥꯎꯅ ꯑꯃꯨꯛ ꯆꯠꯈꯤꯕꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯏ ꯅꯨꯗꯤꯗꯤ ꯁꯒꯨꯜ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯅꯤꯂꯩꯕꯤ ꯅꯪ ꯂꯩꯔꯤꯕꯣ ꯇꯅꯨ ꯑꯣꯟ ꯃꯤꯃꯤ ꯑꯣꯟ ꯄꯨꯛ ꯐꯠꯇꯕꯁꯦ ꯅꯪꯅ ꯐꯍꯟꯗꯣꯏꯅꯤ ꯐꯍꯟꯗꯣꯏꯅꯤ ꯅꯤꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯁꯩꯇꯔꯥꯖ 19 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯩꯇꯔꯥꯖ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯁꯩꯇ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯃꯦꯃꯤꯅ ꯑꯟꯖꯂꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯖꯥꯕꯨ ꯖꯥꯗꯕ꯭ꯔꯣ ꯉꯥꯏꯔꯛꯎꯅꯦ ꯍꯩꯇ ꯊꯥꯔꯤꯁꯤꯒ ꯏꯀꯥꯏꯈꯔꯦ ꯑꯣꯟꯊꯣꯛꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯅꯃꯁꯀꯥꯔ ꯊꯪꯀꯨ ꯌꯥꯏꯌꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨꯃ ꯍꯥꯏꯔꯛꯎꯕ ꯇꯅꯨ ꯍꯩꯇ ꯄꯥꯝꯃꯤ ꯏꯁꯥꯁꯦ ꯊꯨꯀꯠꯄꯅꯤꯅꯅꯦꯀꯣ ꯀꯃꯦꯟꯁꯦ ꯏꯔꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯣꯏꯈꯤꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯄꯥꯏꯁꯦꯀꯣ ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯀꯃꯦꯟ ꯏꯔꯒ ꯑꯟꯖꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯇ ꯍꯥꯏꯔ ꯗ ꯂꯣꯏꯁꯤꯟꯈꯔꯦ ꯈꯨꯝꯃꯤꯗꯨꯗꯤ ꯑꯩꯁꯨ ꯑꯃꯝꯕꯗ ꯂꯩꯔꯒ ꯏꯀꯥꯏꯔꯤꯕ ꯑꯃꯝꯕꯗ ꯂꯩꯔꯁꯨ ꯑꯩꯒꯤ ꯃꯈꯣꯟꯗꯤ ꯅꯣꯏ ꯃꯌꯥꯝ ꯇꯥꯔꯤꯗꯅ ꯑꯩꯒꯤ ꯁꯛ ꯎꯠꯇꯕꯩ ꯋꯥꯅꯤ ꯑꯗꯨꯝ ꯏꯀꯥꯏ ꯈꯜꯂꯒ ꯁꯨꯝ ꯑꯟꯖꯨ ꯌꯥꯏ ꯑꯣ ꯑꯟꯖꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯧꯅ ꯈꯔ ꯐꯩꯕꯗꯣ ꯈꯪꯉꯤꯉꯣ ꯑꯟꯖꯂꯤ 11 ꯇꯥꯗꯣꯔꯦ ꯅꯪ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯤ ꯍꯥꯏꯗꯣ ꯇꯧꯔꯕꯣ ꯕꯤꯄꯤꯒꯤ ꯇꯦꯕ꯭ꯂꯦꯠ ꯃꯅꯥꯛꯇ ꯊꯝꯃꯨ ꯑꯟꯖꯨ ꯑꯅꯤꯕ ꯑꯩ ꯈꯪꯗꯦ ꯆꯥꯕꯁꯨ ꯇꯝꯕ ꯉꯝꯄꯣꯠꯇꯦꯕꯣ ꯕꯤꯄꯤꯒ ꯍꯥꯏ ꯑꯣꯏꯗꯣꯏꯔꯥ ꯈꯪ ꯄꯣꯠꯇꯦ ꯂꯣꯏꯔꯛꯄꯗ ꯁꯤ ꯑꯩ ꯈꯔ ꯆꯤꯜꯂꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯃꯦꯃꯤ ꯅꯪ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯂꯥꯛꯏꯃꯤꯅ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯑꯣꯟ ꯇꯧꯔꯦ ꯑꯟꯖꯨ ꯑꯣ
ꯑꯟꯖꯂꯤꯒꯤꯗꯨꯒ ꯃꯤ ꯀꯌꯥ ꯈꯔ ꯂꯩꯕ ꯎꯏ ꯑꯩꯒꯤꯁꯤꯗꯗꯤ ꯃꯤ 9 10 ꯍꯥꯏꯅ ꯑꯗꯨꯝ ꯑꯃꯨꯛꯃꯨꯛ ꯊꯣꯛꯏ ꯑꯗꯣ ꯑꯗꯨꯒꯩꯗꯨꯒ ꯀꯌꯥ ꯂꯩꯕ ꯎꯏ ꯀꯃꯦꯟꯗꯤ ꯃꯤ 3 4 ꯈꯛꯇꯪ ꯁꯤꯅ ꯇꯧꯔꯦ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯎꯏꯌꯦꯕꯀꯣ ꯇꯧꯔꯛꯇꯦ ꯀꯃꯦꯟꯗꯤ ꯑꯟꯖꯨ 10 ꯑꯣ 9 ꯑꯃꯨꯛꯃꯨꯛꯁꯨ 10 ꯑꯣꯏꯅ ꯎꯏ ꯑꯃꯨꯛꯁꯨ ꯑꯗꯨꯝ 9 ꯑꯣꯏꯅ ꯎꯏ ꯂꯥꯏꯚ ꯊꯥꯔꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯃꯈꯣꯟꯁꯦ ꯃꯁꯤ ꯁꯟ ꯈꯣꯡ ꯇꯧꯅ ꯈꯣꯡꯕ ꯃꯈꯣꯟ ꯃꯥꯜꯂꯦ ꯍꯥꯏꯅ ꯀꯤꯅꯒ ꯆꯪꯉꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯟꯖꯂꯤ ꯇꯅꯨ ꯑꯩꯒꯤ ꯈꯣꯟꯁꯦ ꯑꯣ ꯏꯃꯥ ꯄꯨꯡꯗꯤ ꯂꯣꯏꯔꯝꯃꯦ ꯊꯕꯛ ꯊꯦꯡꯉꯦ ꯑꯣꯐꯤꯁ ꯌꯧꯔꯒ ꯑꯃꯨꯛꯀ ꯆꯪꯉꯛꯀꯦ ꯑꯦ ꯑꯣ ꯏꯃꯥ ꯄꯨꯡꯁꯦ ꯀ ꯍꯥꯏꯖꯟꯅꯔ ꯆꯦꯟꯗꯩꯕꯨꯗꯤ ꯇꯧꯔꯤꯅꯤꯅꯦꯁꯦ ꯆꯦꯟꯗꯩ ꯕꯨꯗꯤ ꯇꯧꯔꯤꯅꯦꯕ ꯖꯥꯅ ꯒꯥꯅ ꯃꯅꯥ ꯑꯗꯤꯛꯇꯅꯨ ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯑꯟꯖꯂꯤ ꯑꯟꯖꯨ ꯑꯟꯖꯂꯤ ꯑꯟꯖꯨ ꯀꯔꯤ ꯕ꯭ꯂꯦꯛ ꯀꯔꯤ ꯍꯥꯏꯕꯁꯦ ꯄꯊꯥꯅꯤꯀꯣ ꯍꯥꯏ ꯑꯟꯖꯨ ꯑꯦꯝꯗꯤꯁꯤ ꯀꯅꯥꯅꯣ ꯑꯂꯝ ꯑꯦꯝꯗꯤ ꯑꯂꯝꯁꯦ ꯀꯅꯥꯅꯣ ꯁꯤ ꯃꯃꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯦꯝꯗꯤ ꯑꯂꯝ ꯍꯥꯏ ꯊꯣꯛꯑꯝꯃꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯟꯖꯨ ꯍꯥꯏ ꯍꯦꯜꯂꯣ ꯑꯦꯝꯗꯤ ꯋꯦꯜꯀꯝ ꯑꯖꯤꯠ ꯑꯟꯖꯨ ꯀꯣꯏꯔꯦ ꯑꯃꯤ ꯈꯅꯦ ꯑꯁꯤ ꯑꯟ ꯇꯅꯨ ꯇꯅꯨ ꯅꯪ ꯆꯥꯛ ꯊꯣꯡꯅ ꯑꯗꯨꯝ ꯂꯩꯔꯨꯀꯣ ꯑꯟꯖꯂꯤ ꯅꯣꯏꯕꯅꯤ ꯂꯩꯔꯣ ꯅꯠꯇ꯭ꯔꯕ ꯌꯦꯡꯉꯨ ꯃꯣꯅꯣꯖꯤꯠꯅꯤ ꯃꯤꯡꯁꯦ ꯍꯣꯡꯊꯣꯛꯈꯔꯦ ꯑꯟꯖꯨ ꯑꯣ ꯑꯗꯨꯝ ꯍꯥꯟꯅꯩ ꯂꯩꯗꯣ ꯑꯗꯨꯝ ꯊꯝꯃ ꯀꯩꯗꯧꯕ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯣꯜꯂꯤꯕ ꯍꯥꯟꯅ ꯑꯗꯨꯝ ꯂꯩ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯐꯖꯗ꯭ꯔꯣ ꯕꯥꯕꯨꯁꯤꯡꯍ ꯀꯔꯤ ꯕꯨꯕꯨꯁꯤꯡꯍ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯟꯖꯨ ꯕꯨꯕꯨ ꯑꯩ ꯍꯣꯖꯥꯏꯒꯤꯅꯦ ꯂꯩ ꯑꯟꯖꯨ ꯀꯩ ꯍꯥꯏꯕ ꯑꯟꯖꯂꯤ ꯊꯟꯂꯤꯅꯣ ꯀꯔꯤ ꯊꯟꯂꯤꯅꯣ ꯑꯟꯖꯨ ꯂꯀꯥꯏꯁꯦ ꯍꯥꯡꯉꯤꯀꯣ ꯃꯣꯅꯣꯖꯤꯠ ꯕꯦꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯣꯅꯣꯖꯤꯠ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ 21 ꯂꯥꯏꯛ ꯗꯥꯟꯁ ꯒꯨꯔꯗꯤꯞ ꯁꯤꯡ ꯒꯨꯔꯗꯤꯞ ꯋꯦꯜꯀꯝ ꯕꯨꯕꯨꯁꯤꯡ ꯍꯧꯖꯥꯏ ꯀꯩ ꯂꯝꯒꯤꯅꯣ ꯑꯟꯖꯨ ꯂꯥꯛꯀꯦ ꯑꯃꯨꯛꯀ ꯀꯩꯅꯣ ꯅꯪ ꯊꯕꯛꯇꯣ ꯇꯧꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧꯋꯣ ꯑꯗꯨꯝ ꯑꯣꯟ ꯊꯝꯃꯝꯃꯣ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯀꯃꯦꯟꯗ ꯊꯥꯔꯛꯑꯣꯕ ꯑꯟꯖꯂꯤ ꯑꯩꯁꯦꯔꯦ ꯁꯣꯏꯅ ꯀꯔꯤ ꯑꯣꯏꯈꯔꯦ ꯃꯤꯡꯗ ꯑꯣ ꯑꯟꯖꯨ ꯑꯩ ꯂꯩꯀꯣ ꯑꯟꯖꯨꯖꯤ ꯚꯠ ꯈꯩꯁꯦ ꯅꯥꯏꯈ꯭ꯋꯥ ꯅꯣꯏ ꯕꯣꯅꯥꯏ ꯑꯁꯨ ꯇꯜꯂꯦ ꯑꯗꯨꯅ ꯃꯤꯒꯤ ꯂꯥꯏꯐ ꯆꯠꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯅꯥꯒꯩ ꯈꯟꯅꯔꯒꯦ ꯃꯣꯅꯣꯖꯤꯠ ꯑꯟꯖꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯟꯖꯨ ꯈꯪꯗ꯭ꯔꯦ ꯇꯅꯨꯅ ꯍꯥꯏꯁꯦ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯈꯔ ꯀꯤꯇꯨ ꯀꯤꯔꯨꯝ ꯇꯧꯅ ꯅꯪ ꯊꯥꯔꯛꯄꯁꯦ ꯅꯪꯅ ꯑꯃ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯏꯅꯣ ꯑꯩ ꯂꯣꯏ ꯊꯨꯀꯠꯄꯗꯕ ꯇꯅꯨ ꯍꯥꯏꯔ ꯑꯟꯖꯂꯤꯅ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ
Assamese Kot Komniki. Assamese Kot Komniki. Komniki. Nongsa Moskari. Uhallu second live ni. Manoji ikona uhalage mathang next ki live to uhalage ngasidi uhalaroi ke sawe ade ko. Tanu nang Assamese ta kay gino nang mitay na tabra. Asing bani tanu tanuna Anjali na mga masu Ajit ki style lo ma mu paira no hore Anju ki return to biro ko Gurdeep hoy tawjarake comment ama thambiramo aina return to bonu ngai na ba Gurdeep thongdri Anjali nang masak se kai no ke haudrabo nangbo ha fazabana asum lairasifu ikairabo ayu fazai haido san sorokta puli je loi na chen gi batare he monojit o Anju how ai sida laiye Ajit bujip wanai jodi kobo lagibo নহয় Tanu এতিয়া বেছি কথা ক'ব নালাগে পিছত গম পাবি তই করি হানসাং করি যাং আই সকল হয় থংগনি Tanu se ram heire ne Assamese ka hapsala ge ire se Anju tumar devata tu kot gol devata why devata kana dono na devata ka heire se Anjali lore nangdi Tanu nang lai olabo Durga ima olabo nang mo khutara palabo chak thongge tawri haira chak lore hai se Sangi ko mi masadi ade ko Anjali mur devata hoy মই চিনিছে মোৰ ঘৰ সজাই গৰি গম পাইছে Anju মনোজি কই হাইনা না আইছো ফজনা বুজিদ্রে মই চিনিছে হয় নং খঙে মোৰ ঘৰ সজাই মনোজি সজাই গিৰ মৰি না কাই গিনো ফজমতা হেবিৰুবা আমুনা নং যে কাসাগিনে আই আমুনা আদুগিনে আই kana agino khangdrebo Yad hai na Anjali Tanu ai thongdri Tanu na sina bo Anjali nang na mukhon ai sai sakbadi tar ai mu salawro Tanu Raja Kanta Sirgi Nupido Male he Monojit Minojit hairene Tanu nangi se ki ghum paise ni ki Monojit nang tumninga bai Tanu na sak ulo Anju
ꯃꯣꯅꯣꯖꯤ ꯑꯩ ꯉꯁꯤꯗꯤ ꯎꯠꯂꯔꯣꯏꯒꯦ ꯁꯥꯎꯅꯣꯕ ꯑꯩꯗꯣ ꯉꯁꯤꯗꯣ ꯂꯥꯏꯚꯁꯦ ꯊꯥꯕꯁꯦ ꯊꯥꯅꯤ ꯊꯥꯔꯣꯏ ꯈꯪꯗꯅꯤꯡꯉꯩ ꯊꯥꯖꯤꯜꯂꯛꯄꯅꯦ ꯈꯔ ꯀꯤꯇꯨ ꯀꯤꯗꯨꯝ ꯇꯧ ꯊꯥꯕꯅꯦ ꯏꯁꯩꯁꯦ ꯏꯁꯩꯁꯦ ꯑꯗ ꯁꯛꯄꯁꯨ ꯎꯠꯄꯁꯦ ꯉꯝꯃꯔꯣꯏ ꯀꯃꯦꯟꯒ ꯄꯥꯕ ꯈꯔꯒ ꯎꯠꯇꯕꯃꯛꯁꯨ ꯁꯣꯏꯔꯤꯁꯤꯗ ꯁꯛꯀ ꯎꯠꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯏꯈ꯭ꯔꯅꯤ ꯑꯩꯒꯤ ꯑꯟꯖꯂꯤꯅ ꯋꯥꯈꯜꯒꯤ ꯍꯥꯏ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯅꯪꯅ ꯁꯛꯎ ꯍꯥꯏꯕꯁꯦ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯅꯣꯏ ꯃꯃꯥꯡꯗ ꯇꯥꯍꯜꯂꯛꯄꯗ ꯏꯁꯩꯒ ꯂꯣꯏ ꯀꯥꯎꯒ ꯇꯣꯔꯅꯤꯅꯦ ꯃꯇꯦꯛ ꯈꯛ ꯁꯛꯀꯦ ꯌꯦꯡꯉꯣ ꯑꯟꯖꯂꯤ ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯔꯒ ꯅꯪ ꯆꯥꯛꯈꯨꯝꯗ ꯋꯥꯟꯊꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯀꯣ ꯁꯟ ꯈꯣꯡ ꯇꯧ ꯈꯣꯡ ꯌꯥꯍꯨ ꯀꯅꯥꯅꯣꯝꯗꯤ ꯃꯥꯜꯂꯤꯌꯦ ꯑꯟꯖꯂꯤꯅ ꯁꯋꯥꯏꯕꯤ ꯁꯛꯀꯦꯁꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯑꯩ ꯑꯟꯖꯂꯤ ꯑꯇꯩ ꯃꯈꯥ ꯇꯥ ꯆꯪꯉꯝꯃꯔꯣꯏ ꯏꯁꯥꯁꯦ ꯊꯨꯡ ꯊꯨꯡ ꯂꯥꯎꯋꯦ ꯀꯤꯕ ꯀꯩꯅꯣꯝ ꯇꯧꯕꯗꯅꯦ ꯑꯩꯅ ꯏꯁꯩꯁꯦ ꯁꯛꯄꯒ ꯉꯝꯗ꯭ꯔꯦꯕ ꯌꯥꯍꯨ ꯀꯅꯥꯅꯣꯝꯗꯤ ꯃꯥꯜꯂꯤꯌꯦ ꯑꯁ ꯑꯟꯖꯂꯤ ꯇꯅꯨꯒꯤ ꯗꯥꯟꯁ ꯈꯨꯇꯧꯁꯤꯕꯣ ꯈ꯭ꯋꯥꯡꯒ ꯐꯖꯅ ꯊꯦꯛꯅ ꯁꯥꯔꯦ ꯈ꯭ꯋꯥꯡꯒ ꯇꯦꯛꯆꯅꯤꯌꯦ ꯋꯥꯎ ꯂꯚꯂꯤ ꯁꯥꯎꯟ ꯑꯟꯖꯨ ꯏꯁ ꯊꯦꯡꯀ꯭ꯌꯨ ꯑꯩꯉꯣꯟꯗ ꯁꯥꯎꯟ ꯀꯩꯅꯣ ꯐꯖꯩ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯀꯤ ꯏꯁꯩ ꯁꯛꯄꯁꯤꯒ ꯈꯣꯟꯒꯁꯤꯅ ꯈꯔ ꯊꯤꯕ ꯅꯤꯛꯈꯤꯕꯕꯨ ꯂꯣꯏꯔꯦ ꯑꯟꯖꯨ ꯌꯥꯝ ꯐꯖꯩ ꯐꯖꯗ꯭ꯔꯁꯨ ꯅꯪ ꯐꯖꯩ ꯍꯥꯏꯔꯤꯅꯤꯀꯣ ꯑꯟꯖꯂꯤ ꯅꯦꯛꯁ ꯇꯥꯏꯝꯗꯤ ꯈꯔ ꯐꯖꯅ ꯁꯛꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯟꯖꯂꯤ ꯈꯔ ꯀꯤꯕꯁꯨ ꯐꯔꯅꯤ ꯅꯪ ꯉꯁꯤꯗꯤ ꯈꯔ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯦ ꯅꯪ ꯇꯧꯖꯕꯔꯣ ꯑꯩꯗꯤ ꯉꯁꯤ ꯈꯣꯡ ꯈꯨꯠ ꯃꯇꯣꯟꯁꯦ ꯌꯥꯝ ꯏꯪꯉꯦꯕ ꯅꯪꯒꯤ ꯑꯟꯖꯂꯤꯒꯤ ꯂꯥꯏꯚ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯏꯕ ꯉꯝꯃꯦ ꯁꯛꯄ ꯉꯝꯃꯦ ꯏꯔꯒ ꯑꯗꯣ ꯏꯁꯥꯒꯤꯗꯗꯤ ꯍꯣꯏ ꯀꯥꯎꯈꯔꯦ ꯅꯣꯏ ꯕꯅꯤꯗ ꯁꯩꯊꯥꯔ ꯍꯥꯏꯒꯗ꯭ꯔꯁꯨ ꯀꯔꯤ ꯃꯥꯁ ꯑꯦꯛꯄꯣꯔꯀꯥ ꯅꯤꯁꯥ ꯖꯨꯛꯇꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯅꯨꯁꯤꯅ ꯇꯧꯔꯤꯁꯦ ꯆꯤꯛꯂꯗꯤ ꯁꯥꯎꯖꯅꯤꯀꯣ ꯍꯥꯍꯥ ꯑꯟꯖꯨ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯂꯥꯏꯚꯇ ꯇꯧꯔꯤ ꯑꯁ ꯑꯩ ꯉꯁꯤ ꯄꯨꯔꯥ ꯂꯣꯏꯔꯦꯅꯦ ꯍꯧꯖꯤꯛꯄꯨ ꯈꯨꯠ ꯃꯇꯣꯟ ꯈꯣꯡ ꯃꯇꯣꯟꯒꯁꯦ ꯏꯪꯉꯒ ꯀꯤꯔꯤꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛꯁꯦ ꯀꯥꯏꯒꯤꯅꯣ ꯐꯖꯅ ꯍꯥꯏꯔꯛꯇꯦ ꯑꯃꯨꯛꯁꯨ ꯍꯣꯖꯥꯏꯒꯤꯅꯦ ꯑꯃꯨꯛꯁꯨ ꯀꯁꯥꯔꯒꯤꯅꯦ ꯍꯥꯏ ꯀꯥꯏꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯤꯂꯤꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇꯗꯤ ꯑꯩꯅ ꯄꯨꯡ 2 ꯃꯌꯥꯐꯧ ꯌꯥꯎꯕꯤꯕꯀꯣ ꯃꯥꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯛ ꯎꯠꯂꯝꯃꯒ ꯆꯦꯟꯒꯤ ꯍꯥꯏꯕ ꯃꯤꯗꯤ 10 ꯂꯩꯌꯦ ꯀꯃꯦꯟꯅ 3 ꯈꯛꯇꯪꯁꯤꯅ ꯂꯥꯛꯏ ꯀꯅꯥꯕꯨ 2 ꯑꯃꯨꯛ ꯂꯩꯔꯝꯃ ꯑꯃꯨꯛ ꯃꯥꯡꯈꯔꯦ ꯑꯗꯨ ꯑꯩ ꯂꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯅꯨ ꯑꯟꯖꯂꯤ ꯂꯩꯌꯨ ꯅꯪꯒ ꯇꯅꯨꯒ ꯂꯩꯇꯗꯤ ꯑꯩ ꯁꯣꯃꯥꯅꯟꯗ 22 ꯂꯥꯏꯛ ꯇꯟ ꯊꯦꯡꯀ꯭ꯌꯨ ꯅꯤꯂꯤ ꯑꯣꯟ ꯂꯩꯕꯅꯤ ꯅꯤꯂꯤ ꯑꯣꯟ ꯂꯩꯌꯦꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯣ ꯅꯤꯂꯤ ꯀꯧꯈꯔꯦ ꯋꯥ ꯑꯩꯗꯤ ꯎꯕꯤꯗꯦ ꯇꯅꯨ ꯅꯪꯁꯨ ꯎꯏꯌꯦ ꯑꯩꯅ ꯄꯟꯕ ꯈꯨꯗꯤꯡ ꯑꯟꯖꯂꯤ ꯄꯜꯍꯧꯗ ꯅꯪꯇ ꯄꯜꯂꯤꯁꯤꯗꯤ ꯑꯌꯥꯝꯕ ꯅꯣꯏꯕꯥꯅꯤ ꯂꯩꯔꯨ ꯍꯥꯏꯒꯤꯗꯨꯗꯤ ꯑꯩꯅ ꯃꯤ 10 ꯑꯃꯨꯛ 11 12 14 5 ꯇꯧꯗꯨꯝ ꯂꯩꯌꯦꯕ ꯃꯤꯗꯤ ꯂꯩꯌꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯔꯛꯇꯣꯏꯕ ꯋꯥꯅꯤ ꯀꯅꯥꯕꯨ ꯂꯩꯕꯗꯤ ꯈꯪꯗ꯭ꯔꯦ ꯅꯤꯂꯤ ꯅꯪ ꯑꯣꯟꯗ ꯂꯩꯕ꯭ꯔꯣ ꯑꯣꯟꯗ ꯂꯩꯔꯗꯤ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯅꯆꯦ ꯌꯥꯝ ꯋꯥꯔꯧꯔꯦ ꯅꯪꯉꯣꯟꯗ
ꯅꯆꯦꯅ ꯉꯁꯤ ꯍꯩꯇ ꯍꯩꯇ ꯊꯥꯔꯛꯄꯁꯤꯒꯩꯁꯤꯒ ꯅꯪꯅ ꯀꯃꯦꯟꯁꯦ ꯑꯃ ꯑꯅꯤꯈꯛ ꯑꯃ ꯁꯨꯝ ꯃꯥꯡꯈꯔꯦ we crossing 23 like done thank you ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯟꯖꯨ ꯀꯔꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯟꯖꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯔꯣ ꯃꯤ ꯀꯔꯤ ꯃꯤ ꯎꯗꯅꯕ ꯀꯩꯒꯤ ꯊꯝꯗꯣꯏꯅꯣꯗ ꯊꯝꯗꯦꯗ गोरे गोरे मुखरे के काला काला चश्मा काय तनु अंजलि नंगी से सारो तनु से ngarang de mai si karino chocolate haidoro na kaino si ngarang de jele ma ye loidri bang de kyam bo leirake tanu nang tanu gi sei yam phajai tanu sei yam mung haiye ꯅꯣꯏꯗꯨꯒ ꯐꯪꯗ꯭ꯔꯣ ꯐꯪꯗꯦꯅꯦ ꯇꯅꯨ ꯅꯪ ꯂꯥꯛ ꯃꯇꯝꯗ ꯂꯩꯔꯛꯑꯣ ꯇꯅꯨ ꯌꯥꯝ ꯍꯥꯎꯔꯤ ꯏꯃꯥ ꯑꯩꯒꯤꯗꯤ ꯄꯤꯗꯕ ꯇꯅꯨ ꯄꯨꯛ ꯐꯠꯇꯕꯤ मम्मी कैमरा से अना ममल थमदोनी मनोजित तनु नंगना पुरप लाप पुरपदी अनीखना जारो है ऐगिदी तनु अतई पीरओ करीब नुदहनबी है हेलो हाय हाय अंजू की डीपी से उबद मी यामना ngौरमनी करी फोनसु फजबनीना मनोजित नंगदो अइंगोंदा नोकनरीरा खंद्रेबने तविसे ऑल गेमिंग चैनल हाय हेलो तनु अइदसु खैरऊ चॉकलेट तु तनु नंग कई जांग थोंगिनो नोंग तारे हे ngasiदी नाने नोंग तादे ना कपनिंगबा जानी ngasiदी नोंग तारे चॉकलेट यामना चाबा फत्ते मौना अंजू चॉकलेट चाबा से मौना फत्ते आइसे लारिकते इना जावरम बरो मनोजित कईनो मौसु मीनी कईनो तनु नोंग ताखलेने लाउने टिपु टिपु बरसा पानी जगो सासे लाओइबनी नंदी जाम भइना एंगो खा ताकबिओ कईनो तनु सनगसे मनातोन लाउथोकबा अनि ग तौरैसिना तनु कमेंट तो वार कमेंट वार तनु ना मनोजित चक चारबो
ꯀꯔꯤ ꯖꯣꯟ ꯒꯨꯗꯤ ꯒꯨꯍꯣꯇꯤ ꯀꯩꯅꯣ ꯇꯅꯨꯁꯤꯅ ꯖꯣꯟ ꯒꯨꯍꯣꯇꯤꯒ ꯇꯧꯈꯠꯂꯛꯏꯁꯤꯅ ꯇꯅꯨ ꯁꯛꯇꯤꯃꯥꯟ ꯅꯨꯡꯊꯤꯜꯗꯁꯨ ꯈꯣꯡ ꯀꯔꯤ ꯀꯥꯡ ꯆꯤꯛꯂꯕꯣ ꯑꯟꯖꯨ ꯆꯥꯎꯊꯣꯛꯀꯦ ꯀꯔꯤ ꯍꯥꯏꯕ ꯐꯠ ꯐꯠ ꯆꯥꯎꯊꯣꯛꯀꯦ ꯊꯥꯖꯗ꯭ꯔꯒ ꯄꯥꯎꯊꯣꯛꯅꯨ ꯑꯟꯖꯨ ꯀꯔꯤꯅꯣ ꯇꯅꯨꯁꯤꯅ ꯅꯪꯅ ꯇꯧꯈꯠꯂꯛꯏꯁꯤꯅ ꯋꯥꯏꯜ ꯂꯥꯏꯐ গ্ꯔহ ꯈꯣꯅꯤ ꯄদাৰ্থ ꯕꯤꯒ꯭ꯌꯥꯟꯒ ꯇꯧꯈꯠꯂꯛꯏꯁꯤꯅ ꯇꯅꯨ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯈꯠꯂꯛꯑꯒꯦ ꯍꯥꯏꯔꯣ ꯇꯅꯨꯁꯤꯅ ꯇꯧꯈꯠꯂꯛꯏꯁꯤ ꯌꯦꯡꯉꯨꯅꯦ ꯁꯛꯇꯝꯗꯤ ꯅꯧꯍꯜꯂꯤ ꯋꯥꯍꯩꯗꯤ ꯆꯥꯈꯜꯂꯤ ꯑꯗꯣ ꯇꯧꯔꯦꯅꯦ ꯁꯤꯗꯤ ꯑꯩꯕꯨꯁꯨ ꯋꯥꯍꯜꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯥꯏꯗꯣ ꯇꯧꯔꯦ ꯁꯤꯗꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯗꯣ ꯇꯥꯔꯦ ꯇꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯏꯁꯦ ꯆꯥꯗ꯭ꯔꯤ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯕ ꯏꯃꯥ ꯅꯤꯄꯥꯗꯣ ꯂꯥꯛꯇ꯭ꯔꯦ ꯏꯃꯥꯡ ꯅꯤꯄꯥꯗꯣ ꯍꯥꯏꯗꯤ ꯀꯅꯥ ꯃꯣꯅꯣꯖꯤꯠꯅ ꯍꯧꯖꯤꯛ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯀꯗꯥꯏꯒꯤꯅꯣ ꯃꯣꯅꯣꯖꯤꯠꯁꯦ ꯍꯣꯖꯥꯏꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯁꯥꯒꯤꯔꯣ ꯈꯪꯗꯦ ꯃꯃꯤꯡꯁꯨ ꯑꯃꯃꯨꯛ ꯊꯝꯃꯤ ꯑꯃꯃꯨꯛ ꯊꯝꯃꯤ ꯑꯗꯩꯗꯤ ꯗꯤꯄꯤꯁꯨ ꯑꯃꯃꯨꯛ ꯊꯝꯃꯤ ꯅꯪꯁꯨ ꯑꯈꯪꯕ ꯃꯤꯅ ꯂꯣꯜꯂꯒ ꯇꯧꯋꯤꯔꯥ ꯈꯪꯗ꯭ꯔꯦꯕ ꯑꯟꯖꯨ ꯍꯥꯏꯔꯒ ꯑꯟꯖꯂꯤ ꯇꯧꯔꯛꯏꯁꯦ ꯑꯟꯖꯂꯤ ꯇꯅꯨꯁꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯥꯕꯨ ꯑꯦꯛꯖꯥꯝꯒ ꯊꯥꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯇꯅꯨ ꯀꯅꯥꯅꯣꯝꯗ ꯀꯔꯤ ꯍꯥꯏꯕ ꯎꯅꯅꯤꯡꯉꯤ ꯍꯥꯏꯔꯣ ꯈꯪꯗꯦꯅꯦ ꯑꯟꯖꯨ ꯑꯩꯁꯨ ꯈꯪꯗꯦ মনোজিৎ গণিত পঢ়িবা দেই ꯑꯟꯖꯂꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯞ ꯌꯥꯎꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯕꯁꯦ ꯃꯇꯝꯁꯦ ꯂꯥꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯪꯕꯣ ꯑꯩ ꯂꯣꯏꯁꯜꯂꯣꯔꯥ ꯅꯣꯏ ꯆꯥꯛ ꯊꯣꯡꯒꯗꯕ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯣ ꯇꯅꯨ ꯑꯁ ꯃꯣꯅꯣꯖꯤꯠꯁꯦ ꯃꯁꯦ ꯀꯁꯥꯔꯒꯤꯅꯦ ꯅꯥꯝ ꯍꯥꯏꯁꯦ ꯍꯩꯖꯟꯕ ꯃꯥꯜꯂꯦ ꯃꯁꯦ ꯇꯅꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯣꯅꯣꯖꯤꯠꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯑꯟꯖꯨ ꯂꯩꯌꯨ ꯅꯪ ꯂꯩꯌꯨ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀ ꯂꯩꯒꯦ ꯂꯥꯒꯦꯔꯣ ꯀꯔꯤ ꯂꯥꯒꯦꯔꯣ ꯔꯥꯔꯣ ꯃꯨꯅꯥꯕꯥꯏ MBBS ꯀꯥꯏ ꯇꯧꯁꯜꯂꯛꯏꯅꯦ ꯃꯤꯒꯥꯔꯣ ꯁꯤꯡꯍꯥ ꯆꯦ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯔꯝꯗꯣꯏꯅꯣ ꯑꯩꯒ ꯀꯅꯦꯛ ꯂꯩꯇꯗꯤ ꯈꯔ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯤꯒꯥꯔꯣ ꯁꯤꯡꯍꯥ ꯅꯣ ꯐꯦꯟꯁꯨ ꯑꯣꯐ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯈꯠꯂꯛꯑꯦ ꯃꯥ ꯐꯤ ꯂꯧꯁꯤꯜꯂꯨꯕ꯭ꯔꯣ
ꯑꯟꯖꯂꯤ ꯅꯍꯥꯟꯅꯩ ꯅꯪꯅ ꯅꯣꯡ ꯇꯥꯏ ꯑꯩꯅ ꯅꯣꯡ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯑꯌꯨꯛꯇ ꯅꯨꯡꯊꯤ ꯃꯪ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯌꯥꯝ ꯇꯥꯔꯦ ꯃꯟꯖꯨ ꯂꯩꯈꯣꯗ ꯂꯩꯈꯣꯗꯅ ꯀꯣꯜꯅ ꯇꯧꯔꯛꯂꯕꯣ ꯑꯟꯖꯨ ꯂꯩꯈꯣꯗ ꯑꯟꯖꯨ ꯗꯥꯅ ꯀꯣꯜꯅ ꯇꯧꯔꯛꯂꯕꯣ ꯇꯧꯔꯛꯇꯦꯗ ꯃꯣꯅꯣꯖꯤꯠ ꯁꯨꯝ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯣꯏꯗꯨꯗ ꯑꯩꯅ ꯂꯥꯏꯚꯁꯦ ꯊꯥꯖꯤꯜꯂꯦꯗꯤ ꯃꯣꯏꯗ ꯆꯥꯛ ꯊꯣꯡꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯣꯅꯤꯀꯣ ꯍꯣꯏ ꯇꯅꯨ ꯑꯟꯖꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯅꯍꯥꯟꯅꯩ ꯁꯥ ꯂꯩꯔꯝꯕꯗꯣ ꯉꯁꯤ ꯅꯣꯡ ꯇꯥꯕꯗ ꯋꯥꯈꯜꯒꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏ ꯈꯜꯂꯦ ꯑꯟꯖꯂꯤ ꯄꯨꯖꯥꯒꯤ ꯐꯤ ꯊꯣꯟꯕꯤꯕꯁꯦ ꯑꯩꯗꯤ ꯀꯔꯤꯝ ꯍꯩꯇ꯭ꯔꯤꯕꯣ ꯌꯣꯡꯆꯥꯛ ꯆꯥꯕ꯭ꯔꯣ ꯑꯟꯖꯨ ꯑꯁ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅꯗꯤ ꯆꯥꯔꯝꯗꯦ ꯍꯧꯖꯤꯛ ꯈꯔ ꯍꯩꯔꯦ ꯆꯥꯕ ꯃꯁꯤ ꯇꯠꯅ ꯊꯥꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯣꯏꯅ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯁꯤꯜꯂꯤꯗꯨꯅꯅꯤꯀꯣ ꯇꯅꯨ ꯂꯣꯏꯁꯤꯜꯂꯣ ꯇꯩꯒꯗꯕ ꯄꯣꯠꯇꯨꯅ ꯇꯩꯗꯅ ꯇꯣꯛꯑꯝꯒꯅꯤꯀꯣ ꯇꯅꯨ ꯕꯤꯅꯤꯗ ꯂꯥꯏꯕꯛꯇ ꯅꯝꯗꯅ ꯈꯖꯥꯏ ꯅꯝ ꯂꯩꯔꯝ ꯇꯣꯛꯀꯅꯤ ꯁꯦꯠꯀꯗꯕ ꯐꯤꯗꯨꯅ ꯂꯩꯔꯝ ꯇꯣꯛꯀꯅꯤ ꯇꯅꯨ ꯌꯦꯡꯉꯣ ꯅꯪ ꯑꯩꯒꯤ ꯀꯃꯦꯟ ꯏꯔꯤꯉꯩꯗ ꯑꯟꯖꯂꯤ ꯅꯣꯛꯈ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯃꯅꯝꯗꯤ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯤ ꯇꯅꯨ ꯉꯥꯏꯈꯣꯅꯦ ꯇꯅꯨꯁꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯋꯥꯟ ꯑꯟꯖꯂꯤ ꯇꯅꯨ ꯏꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯥꯏꯚꯁꯦ ꯁꯨꯡꯊꯥ ꯊꯥꯗꯕꯅꯤ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯑꯩꯅ ꯃꯤꯒꯤ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔ ꯃꯇꯝ ꯃꯥꯡꯈꯤ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯏꯅꯦ ꯑꯩꯅ ꯊꯥꯕ ꯃꯇꯝꯗꯗꯤ ꯆꯪꯕꯤꯔꯛꯇꯦꯕ ꯁꯤ ꯌꯦꯡꯉꯣꯕ ꯑꯩꯅꯁꯦ ꯊꯕꯛꯀ ꯂꯩꯔꯁꯨ ꯍꯨꯟꯖꯦꯛꯑꯝꯃꯒ ꯌꯥꯎꯕꯤꯔꯤꯅꯦꯕꯀꯣ ꯃꯣꯏꯒꯤ ꯄꯨꯡ ꯑꯅꯤ ꯄꯨꯡ 1:30 ꯌꯥꯎꯕꯤꯔꯤꯅꯦꯕ ꯈꯪꯉꯣ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯈꯪꯉꯦ ꯀꯃꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯍꯧꯖꯤꯛ ꯄꯨꯛ ꯇꯤꯡꯉꯨꯕꯁꯦ ꯀꯥꯟꯅꯗꯦ ꯍꯥꯏꯗꯣ ꯁꯤꯒ ꯑꯣꯏꯔꯝꯃꯦ ꯌꯦꯡꯉꯨ ꯑꯩꯅ ꯗꯨꯛ ꯌꯥꯝꯅ ꯌꯥꯎꯕꯤꯒꯦ ꯃꯌꯥꯝꯗꯣ ꯑꯩꯒꯤꯁꯨ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯣꯏꯅꯦꯒꯤ MB ꯂꯣꯏꯅꯦꯒꯤ ꯌꯥꯎꯕꯤꯔꯤꯅꯦꯕꯁꯦ ꯃꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤ ꯑꯃꯅ ꯃꯇꯦꯡ ꯇꯧꯗ꯭ꯔꯗꯤ ꯀꯨꯅꯨꯗꯤꯟꯗ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯖꯕꯅꯦꯕ ꯑꯩꯒꯤꯗꯅ ꯃꯣꯏ ꯂꯥꯛꯇꯦ ꯃꯣꯏꯒꯤꯗ ꯈꯛꯇ ꯂꯥꯛꯎ ꯁꯤꯅꯦꯕ ꯌꯦꯡꯉꯨ ꯑꯩꯅ ꯗꯨꯛ ꯀꯨꯏꯅ ꯌꯥꯎꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩꯅ ꯊꯥ ꯃꯇꯝꯁꯦ ꯂꯥꯛꯇꯦꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯂꯥꯟꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯣꯏ ꯁꯦꯜꯐꯤꯁ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯟꯖꯨ ꯃꯅꯤ ꯈꯜꯂꯨꯔ ꯌꯥꯝ ꯇꯜꯂꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥꯏ ꯃꯃꯣꯟ ꯍꯥꯏꯗꯣ ꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯟꯖꯨ ꯑꯟꯖꯂꯤ ꯑꯦꯟ ꯇꯅꯨ ꯑꯣꯜ ꯗ ꯕꯦꯁ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ ꯑꯉꯛꯄꯅꯤ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯁꯞꯄꯣꯔꯠ ꯌꯨ ꯑꯣꯜ ꯇꯥꯏꯝ ꯊꯦꯡꯛ ꯌꯨ ꯃꯣꯅꯣꯖꯤꯠ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯃꯃꯥꯡ ꯀꯥꯈꯠꯀꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯈꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏꯑꯕ ꯑꯗꯨꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯅꯦꯕ ꯑꯩ ꯈꯜꯂꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣꯅꯦ ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯑꯌꯥꯝꯕ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦꯕ ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯣꯏꯒꯤꯗꯣ ꯌꯥꯎꯕꯤꯔꯤꯅꯤ ꯄꯨꯡ
ꯑꯗꯒꯤ ꯑꯗꯨ ꯆꯥꯎꯅ ꯂꯩꯌꯦꯅ ꯊꯕꯛ ꯅꯪꯅꯗꯕꯁꯨ ꯈꯣꯟꯇꯤꯁꯨ ꯀꯌꯥ ꯆꯥꯔꯤꯅꯤꯕ ꯑꯗꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤꯀꯣ ꯍꯥꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯈꯤꯕꯗ ꯀꯃꯦꯟꯗꯤ ꯂꯥꯛꯇꯦ ꯃꯣꯅꯣꯖꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯦꯅ ꯈꯪꯉꯝꯃꯗꯤ ꯑꯟꯖꯂꯤ ꯇꯅꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯗꯨꯝ ꯁꯤꯡꯒꯠꯂꯝꯗꯤ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯄꯪꯃꯜꯂꯦ ꯑꯩꯗꯤ ꯅꯪ ꯊꯥꯒꯠꯄ ꯄꯨꯝꯅꯃꯛꯇꯨꯒ ꯂꯩꯖꯒꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯈꯛ ꯑꯩꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯥꯛꯑꯝꯕꯩ ꯊꯥꯒꯠꯄꯗ ꯚꯤꯗꯤꯑꯣ ꯀꯃꯦꯟ ꯂꯥꯛꯄ ꯎꯔꯝꯗꯦ ꯄꯤꯈꯤꯕꯅꯤ ꯀꯃꯦꯟ ꯑꯩꯕꯨ ꯎꯔꯝꯗꯦꯗ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯨꯗꯤ ꯂꯥꯛꯑꯝꯃꯤ ꯃꯅꯤꯌꯦ ꯃꯟꯗꯨꯅꯦꯕ ꯇꯅꯨ ꯃꯥꯡꯈꯤꯕ ꯃꯇꯝ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ ꯁꯥꯊꯤ ꯄꯥꯝꯃꯨꯏ ꯅꯨꯡꯗꯥꯡ ꯇꯨꯝꯁꯤꯠ ꯀꯥꯏꯅꯒꯤ ꯀꯣꯇꯤ ꯀꯌꯥ ꯆꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯂꯨ ꯐꯨꯂꯤꯗꯣ ꯃꯨꯟꯕ ꯂꯣꯏꯔꯒ ꯃꯤꯒꯤꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯕꯗꯨꯗꯤ ꯇꯜꯂꯤꯍꯦ ꯃꯟꯖꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯨꯛ ꯐꯔꯨꯕ ꯃꯅꯤ ꯑꯩꯈꯣꯏ ꯄꯨꯛ ꯌꯥꯝ ꯇꯤꯡꯃꯜꯂꯦ ꯌꯥꯝ ꯐꯝꯃꯟꯈꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤ ꯇꯧꯔꯤꯁꯤꯅꯤ ꯃꯣꯅꯣꯖꯤꯠ ꯑꯃꯨꯛ ꯀꯔꯤ ꯑꯇꯧ ꯀꯃꯦꯟ ꯑꯣꯍꯣ ꯅꯥꯏꯔꯣ ꯔꯥꯏꯠ ꯑꯟꯖꯂꯤ ꯃꯃꯥꯡꯗ ꯆꯥꯂꯨ ꯃꯨꯜꯂ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯒ ꯑꯩꯈꯣꯏꯅ ꯄꯨꯛ ꯇꯤꯡꯉꯨꯕ ꯑꯩꯈꯣꯏꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯑꯟꯖꯂꯤ ꯇꯅꯨ ꯅꯣꯏꯅꯤꯁꯨ ꯈꯔ ꯁꯤꯡꯉꯣ ꯀꯥꯟꯅꯗ꯭ꯔꯦ ꯇꯅꯨ ꯅꯪ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯁꯨ ꯁꯤꯡ ꯀꯥꯟꯅꯗꯦ ꯃꯅꯤꯕ ꯑꯟꯖꯂꯤ ꯀꯂꯤꯌꯨꯒ ꯇꯜꯂꯤꯗ ꯌꯥꯝꯅ ꯑꯃꯨꯛ ꯄꯤꯔꯕꯅꯤ ꯌꯦꯡꯉꯣ ꯑꯟꯖꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇꯦ ꯀꯃꯦꯟꯁꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒꯦ ꯃꯣꯅꯣꯖꯤꯠꯁꯦ ꯀꯥꯏꯒꯤꯅꯣ ꯑꯁꯦꯡꯕ ꯇꯥꯛꯇ꯭ꯔꯦꯕꯣ ꯇꯅꯨꯗꯤ ꯈꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯈꯪꯕ ꯃꯤꯅ ꯃꯃꯤꯡꯁꯦ ꯑꯣꯜꯂꯒ ꯇꯧꯔꯤꯗ ꯈꯪꯗꯦꯅꯦ ꯇꯅꯨ ꯅꯪ ꯈꯪꯉꯗꯤ ꯍꯥꯏꯔꯧꯕ ꯑꯟꯖꯨ ꯅꯣꯡ ꯐꯖꯅ ꯆꯨꯏ ꯆꯨꯔꯦ ꯑꯩꯈꯣꯏꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯔꯦ ꯑꯟꯖꯂꯤ ꯀꯔꯤꯅꯣ ꯃꯣꯅꯣꯖꯤꯠꯁꯦ ꯀꯥꯏꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯪꯉꯤꯕ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤꯅ ꯑꯥꯏꯗꯤꯁꯨ ꯃꯃꯤꯡ ꯑꯣꯜꯂꯒ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯂꯨ ꯐꯨꯠꯂꯨꯅꯨ ꯐꯠ ꯀꯔꯤ ꯐꯠ ꯌꯥꯕꯅꯤ ꯂꯪꯆꯥꯛ ꯑꯣꯏꯅ ꯇꯧ ꯆꯥꯛ ꯑꯣꯏꯅ ꯇꯧ ꯐꯦꯠ ꯑꯂꯨ ꯐꯨꯠꯂꯨꯅꯨ ꯐꯦꯠ ꯌꯥꯎꯕꯅꯤ ꯂꯪꯆꯥꯛ ꯑꯣꯏꯅ ꯇꯧ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯦ
ꯑꯩ ꯅꯣꯡ ꯇꯥꯏꯁꯦ ꯆꯦꯡꯍꯟꯒꯦ ꯌꯥꯕꯅꯦꯕ ꯑꯟꯖꯂꯤ ꯅꯍꯥꯟ ꯅꯪꯒꯤ ꯕꯖꯥꯔ ꯆꯦꯡꯍꯠꯄ ꯇꯧꯅ ꯑꯗꯣ ꯃꯄꯥꯟꯗ ꯃꯤ ꯂꯩꯅꯦ ꯑꯗꯨꯅ ꯇꯜꯂꯦ ꯏꯀꯥꯏꯔꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯤꯅꯦ ꯑꯟꯖꯨ ꯅꯨꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯩꯗꯤ ꯁꯤꯔꯦ ꯁꯥꯕꯅ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯩꯗꯤ ꯁꯤꯔꯦ ꯁꯥꯕꯅ ꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯅꯍꯥꯟꯗꯩꯗꯤ ꯁꯥꯔꯤꯃꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯌꯨꯛꯇꯨꯗ ꯆꯨꯔꯤꯅꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯀꯔꯦꯟ ꯂꯩꯇꯦ ꯑꯗꯩꯗꯤ ꯄꯨꯡ ꯑꯃ ꯑꯅꯤꯒꯤꯗꯣ ꯑꯃ ꯑꯅꯤꯈꯛ ꯈꯤꯛꯑꯝꯃꯒ ꯑꯗꯩꯗꯤ ꯅꯣꯡꯁꯦ ꯇꯥꯗꯦ ꯉꯁꯤ ꯍꯧꯖꯤꯛ ꯇꯥꯔꯤ ꯀꯟꯅ ꯁꯥꯕꯅ ꯁꯤꯔꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯃꯣꯅꯣꯖꯤꯠꯁꯤꯗꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯃꯟꯖꯨ ꯕꯖꯥꯔꯗꯣ ꯐꯖꯕ꯭ꯔꯥ ꯑꯟꯖꯂꯤ ꯐꯖꯩꯌꯦ ꯅꯪꯒꯤ ꯋꯥ ꯐꯗꯤꯒꯣꯝ ꯅꯨꯡꯁꯤꯕꯤꯗꯣ ꯑꯟꯗꯣꯛ ꯅꯨꯡꯁꯤꯒꯦ ꯑꯗꯨ ꯋꯥ ꯐꯗꯤꯒꯣꯝꯗꯣ ꯆꯥꯎꯔꯒ ꯃꯊꯟꯅ ꯍꯤꯟꯖꯥꯡ ꯊꯥꯛꯑꯒ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯣ ꯑꯟꯗꯣꯛꯅ ꯅꯨꯡꯁꯤꯅ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯋꯥ ꯐꯗꯤꯒꯣꯝꯗꯣ ꯃꯤ ꯑꯅꯧꯕ ꯆꯪꯉꯝꯃꯒ ꯑꯩꯅ ꯋꯦꯜꯀꯝ ꯐꯖ ꯇꯧꯕꯤꯗ ꯇꯧꯋꯤꯔꯥ ꯀꯩꯅꯣ ꯐꯨꯠ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯟꯖꯂꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯈꯣꯟꯗꯥꯁꯤꯒ ꯍꯥꯏꯅ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯃꯟꯖꯨ ꯀꯥꯏ ꯅꯨꯃꯤꯠ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯟꯖꯂꯤ ꯀꯩ ꯅꯨꯃꯤꯠ ꯑꯟꯖꯂꯤ ꯆꯥꯎꯔꯛꯀꯅꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯗꯤ ꯑꯗꯨꯝ ꯊꯨ ꯆꯥꯎꯒꯟꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯐꯗꯤꯒꯣꯝ ꯄꯥꯝꯕꯤꯁꯦ ꯊꯥ ꯍꯥꯏꯔꯒꯅꯦ ꯐꯣꯏꯗꯠꯅꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯟꯅꯁꯨ ꯆꯥꯗꯦ ꯎꯇꯤ ꯊꯣꯡꯕ ꯑꯗꯩ ꯁꯥ ꯊꯣꯡꯕꯗ ꯑꯗꯨꯝ ꯈꯔ ꯆꯥꯏꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯇ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯕꯤꯅꯦ ꯑꯩꯈꯣꯏꯗꯤ ꯊꯥꯕꯨ ꯊꯥꯔꯗꯤꯅꯦ ꯑꯦꯛꯗꯝ ꯕꯤꯔꯤꯛ ꯕꯤꯔꯤꯛ ꯁꯧꯅ ꯍꯦꯛꯇ ꯐꯒꯠꯂꯛꯀꯅꯤꯕ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯍꯥꯏꯔꯒꯦ ꯀꯤꯔꯨꯅꯨ ꯒꯨꯗ ꯕꯣꯏ ꯀꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯈꯪꯅꯕ ꯃꯤꯅ ꯁꯣꯏꯅ ꯑꯣꯏꯔꯝꯅꯤꯁꯦ ꯋꯥ ꯐꯗꯤꯒꯣꯝ ꯅꯪꯕꯨ ꯆꯥꯎꯔꯣ ꯀꯩꯗꯧꯔꯒꯦ ꯑꯟꯖꯂꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯗ ꯅꯣꯏ ꯁꯣꯟꯒꯤ ꯀꯁꯥꯔꯣꯟꯒꯤ ꯃꯤꯒ ꯂꯥꯛꯑꯗꯤ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯆꯔꯥꯁꯦ ꯊꯨꯅ ꯆꯥꯎꯅꯕ ꯀꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯪꯒꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯧꯃꯟꯈꯔꯦ ꯍꯦꯛꯑꯒ ꯆꯥꯗꯧ ꯄꯥꯝꯃꯨꯔꯦ ꯐꯖꯩꯅꯦ ꯐꯖꯩꯌꯦ ꯑꯟꯖꯂꯤ ꯏꯁ ꯕꯖꯥꯔ ꯎꯍꯟꯕꯗꯣ ꯃꯥꯁꯨ ꯌꯥꯎꯗꯕꯗ ꯐꯖꯩ ꯍꯥꯏꯔꯛꯏꯁꯦ ꯌꯦꯡꯉꯨ ꯑꯟꯖꯂꯤ ꯍꯤꯒꯣꯛꯇ ꯅꯥꯄꯨ ꯐꯦꯜꯂꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯅꯨꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯃꯥ ꯂꯥꯏꯞꯇ ꯌꯥꯎꯗꯦꯕ ꯑꯩꯅ ꯂꯥꯁ ꯄꯣꯂꯣꯏ ꯈꯣꯝꯃꯤꯅꯦꯕ ꯐꯛꯀ ꯍꯨꯒꯠꯄ ꯌꯥꯎꯔꯝꯃꯤꯅꯤ ꯑꯟꯖꯂꯤꯒꯤ ꯂꯥꯏꯞꯇꯣ ꯑꯗꯣ ꯃꯥꯅ ꯐꯖꯩ ꯀꯥꯏꯅ ꯅꯥꯄꯨ ꯐꯦꯜꯂꯔꯤꯁꯤ ꯌꯦꯡꯉꯨ ꯍꯤꯒꯣꯛꯀꯤ ꯐꯅꯦꯛꯁꯦꯅ ꯃꯥ ꯅꯥꯄꯨ ꯐꯦꯜꯂꯔꯤꯁꯤ ꯌꯦꯡꯉꯨ ꯂꯝ ꯀꯣꯏꯔꯤ ꯑꯟꯖꯨ ꯀꯩ ꯂꯝꯗꯅꯣ ꯀꯣꯏꯔꯤꯁꯦ ꯇꯅꯨ ꯀꯩ ꯋꯥꯅꯣ ꯑꯟꯖꯂꯤ ꯅꯪꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯣꯖꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯜꯂ ꯅꯥꯝꯅ ꯃꯈꯨꯠ ꯑꯅꯤꯒ ꯎꯠꯄꯗꯣ ꯑꯗꯨ ꯇꯧꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯪꯅ ꯇꯧꯊꯣꯔꯛꯄꯗ ꯌꯥꯝ ꯄꯛꯆꯗꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯅꯪꯅ ꯑꯗꯨꯒꯤ ꯏꯃꯣꯖꯤꯗꯣ ꯇꯧꯔꯛꯑꯗꯤ ꯑꯩ ꯀꯩꯁꯨꯝ ꯇꯥꯗꯦ ꯀꯣ ꯑꯣꯟꯂꯤ ꯀꯣꯃꯦꯟꯅꯤꯀꯣ ꯇꯅꯨꯁꯦ ꯆꯠꯈ꯭ꯔ ꯃꯥꯅ ꯑꯣꯟꯂꯤ ꯀꯃꯦꯟꯇꯅꯤꯒ ꯍꯥꯏꯈ꯭ꯔꯦ ꯑꯣꯟꯂꯤ ꯀꯃꯦꯟꯇꯅꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯃꯨꯠꯇ ꯊꯝꯃꯒ ꯑꯣꯟꯂꯤ ꯀꯃꯦꯟꯇ ꯄꯤꯔ ꯆꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯝ ꯀꯣꯏꯔꯤ ꯑꯟꯖꯨ ꯀꯩ ꯂꯝꯗꯅꯣ ꯅꯪ ꯀꯣꯏꯔꯤꯗꯨꯕꯣ ꯒꯥꯔꯤꯗ ꯂꯩꯌꯦ ꯍꯣꯏꯅꯦ ꯇꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯈꯣꯟ ꯇꯥꯔꯒ ꯑꯁꯥꯕ ꯈꯥꯡꯉꯤ ꯑꯟꯖꯨ ꯅꯨꯡꯁꯤꯕ ꯅꯈꯣꯟ ꯇꯥꯔꯒ ꯑꯁꯥꯕ ꯑꯁ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯑꯩꯒꯤ ꯈꯣꯟ ꯇꯥꯔ ꯑꯁꯥꯕ ꯈꯥꯡꯕꯕꯨ ꯉꯝꯃꯗꯤ ꯐꯩ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯐꯕꯝꯅꯤ ꯑꯟꯖꯂꯤ ꯇꯅꯨ ꯑꯩꯅ ꯉꯁꯥꯏꯗꯩ ꯄꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯔꯛꯇꯕ ꯈꯜꯂꯤ ꯑꯟꯖꯂꯤꯗꯇ ꯅꯨꯡꯁꯤꯕ ꯐꯩ ꯅꯪ ꯅꯕꯨꯛꯇꯣ ꯌꯥꯗ꯭ꯔꯦ
ꯇꯅꯨꯁꯦ ꯌꯥꯝ ꯐꯕꯅꯤ ꯐꯩ ꯅꯣꯏꯕꯥꯅꯤꯇ ꯌꯦꯡꯅꯗꯅ ꯅꯣꯏꯕꯥꯅꯤꯇ ꯅꯨꯡꯁꯤꯅ ꯂꯩꯔꯣ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯅꯣ ꯈꯪꯉꯤ ꯈꯪꯉꯤ ꯅꯣꯏꯗꯤ ꯑꯟꯖꯨ ꯑꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯔꯣꯏ ꯑꯟꯖꯂꯤ ꯑꯗꯨꯅ ꯌꯥꯔꯣꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯖꯃꯥ ꯂꯩꯈꯔꯦ ꯁꯥꯎꯕ ꯅꯣꯏꯕꯅꯤꯇ ꯅꯨꯡꯁꯤꯅꯕꯩ ꯑꯟꯖꯂꯤ ꯅꯪꯒꯤ ꯈꯨꯀꯧꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯔꯤꯁꯨ ꯌꯥꯝ ꯂꯪꯉꯤ ꯅꯍꯥꯟꯒꯤ ꯑꯖꯤꯠꯀꯤ ꯕ꯭ꯔꯁꯅ ꯇꯦꯡꯕꯒꯤꯔ ꯃꯥꯅꯦ ꯑꯖꯤꯠꯀꯤ ꯕ꯭ꯔꯁꯇꯨ ꯌꯥꯝꯅ ꯐꯩꯅꯦ ꯖꯥꯠ ꯌꯥꯝ ꯂꯪꯉꯤꯅꯦ ꯀꯣꯜꯀꯇꯥꯗ ꯑꯟꯖꯨ ꯑꯃꯨꯛꯅ ꯒꯨꯍꯥꯇꯤ ꯍꯥꯏ ꯑꯃꯨꯛꯅ ꯀꯣꯜꯀꯇꯥ ꯍꯥꯏ ꯁꯤꯕꯨ ꯁꯦꯡꯉꯕ ꯁꯤꯕꯨ ꯈꯪꯗ꯭ꯔꯦꯍꯦ ꯄꯨꯡꯍꯥꯏ ꯍꯥꯏꯔꯣꯍꯦ ꯎꯗ꯭ꯔꯃꯤꯅ ꯑꯖꯤꯠꯀꯤ ꯕ꯭ꯔꯁꯁꯦ ꯌꯥꯝ ꯐꯩ ꯐꯩꯌꯦ ꯑꯟꯖꯂꯤ ꯌꯥꯝ ꯐꯩ ꯑꯣꯡꯀꯤ ꯅꯪ ꯖꯥꯒꯗ ꯌꯥꯝ ꯂꯪꯈꯔꯦ ꯃꯤ 5 ꯂꯩ ꯀꯃꯦꯟ ꯑꯅꯤꯇꯪ ꯂꯥꯛꯏ 3 ꯇꯅꯨꯒ ꯇꯦꯖꯄꯨꯔ ꯑꯁꯥꯝ ꯃꯅꯦ ꯅꯪ ꯇꯦꯖꯄꯨꯔ ꯑꯁꯥꯝꯗꯩꯅꯤ ꯆꯨꯝꯃꯤ ꯇꯅꯨ ꯀꯃꯦꯟ ꯏꯔꯤꯉꯩꯗ ꯅꯪꯅ ꯆꯠꯂꯤꯕ ꯁ꯭ꯀꯨꯜꯒꯗꯣ ꯂꯥꯜꯂ ꯆꯠꯈꯤꯅꯤ ꯇꯅꯨ ꯌꯦꯡꯉꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯕꯖꯥꯔꯗ ꯊꯕꯛꯀꯤ ꯆꯠꯂꯁꯨ ꯂꯥꯏꯚ ꯃꯇꯝꯗꯣ ꯌꯧꯕꯗ ꯊꯕꯛ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯂꯥꯏꯞꯇ ꯆꯪꯕꯤꯔ ꯀꯃꯦꯟ ꯑꯃꯅꯤꯇꯁꯨ ꯏꯕ ꯌꯥꯎꯈꯤꯔꯤꯕꯅꯤꯅꯦ ꯑꯩꯕꯨ ꯑꯩꯒꯤ ꯉꯁꯤ ꯊꯥꯔꯛꯄꯗ ꯂꯥꯛꯇ꯭ꯔꯤꯃꯤꯅꯦꯁꯦ ꯁꯤꯒ ꯑꯗꯨꯝ ꯈꯪꯉꯕꯅꯦꯕ ꯊꯕꯛ ꯆꯠꯂꯁꯨ ꯊꯕꯛꯇꯣ ꯊꯣꯛꯄꯗ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯌꯧꯔꯦ ꯍꯥꯏꯅ ꯆꯪꯕꯤꯔꯒ ꯏꯈꯤꯕꯅꯦꯕ ꯑꯩꯕꯨ ꯅꯣꯏ ꯀꯣꯠꯂꯒ ꯂꯥꯡꯒꯅꯤꯀꯣ ꯅꯪꯁꯨ ꯏꯃꯣꯖꯤ ꯌꯥꯝ ꯍꯥꯞꯄꯨ ꯇꯅꯨ ꯆꯦ ꯁꯨꯁꯤꯂꯥꯁꯨ ꯉꯥꯛꯇꯪ ꯂꯥꯛꯄꯒ ꯆꯠꯈꯔꯦ ꯑꯉꯛꯄꯅꯤꯀꯣ ꯑꯉꯛꯄꯅꯤꯕꯣ ꯑꯟꯖꯂꯤ ꯑꯉꯛꯄꯅꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯉꯛꯄꯤꯁꯦ ꯊꯦꯡꯅꯩꯌꯦ ꯑꯉꯛꯄꯅꯤ ꯍꯥꯏꯒꯨꯝꯅ ꯆꯨꯝꯃꯤꯅ ꯍꯥꯏꯗꯣ ꯊꯕꯛ ꯆꯠꯂꯤꯗꯨꯕꯨ ꯊꯕꯛꯇꯣ ꯊꯥꯗꯣꯛꯑꯒ ꯀꯃꯦꯟ ꯇꯧꯕꯤꯔꯤꯅꯤ ꯑꯩ ꯁꯤꯒ ꯂꯥꯛꯏꯀꯣ ꯑꯗꯨ ꯇꯧꯔꯤꯀꯣ ꯍꯥꯏꯅ ꯖꯥꯠ ꯖꯥꯠ ꯃꯤꯁꯦ ꯑꯁꯨꯝ ꯐꯪꯅꯔꯛꯏꯅꯦ ꯁꯤꯕꯨ ꯁꯤꯗꯗꯤ ꯃꯑꯣꯡ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯤ ꯈꯪꯅꯩ ꯎꯅꯩ ꯍꯥꯏꯗꯣ ꯁꯨꯝ ꯇꯥꯔꯦ ꯑꯟꯖꯂꯤ ꯑꯟꯖꯂꯤ ꯍꯦꯄꯤ ꯍꯣꯂꯤ ꯑꯩꯁ ꯍꯦꯄꯤ ꯍꯣꯂꯤꯒ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯑꯟꯖꯂꯤ ꯇꯅꯨ ꯍꯦꯄꯤ ꯍꯣꯂꯤꯗ ꯅꯨꯡꯊꯪ ꯄꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯃꯣꯏꯒꯤ ꯀꯥꯡꯅꯕ ꯄꯦꯁꯀꯥꯔꯤꯒꯗꯣ ꯄꯥꯏꯔꯨꯕ ꯅꯨꯡꯊꯪ ꯄꯥꯏꯅꯕ꯭ꯔꯣꯕ ꯅꯪꯕꯣ ꯑꯩꯗꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯍꯣꯏ ꯀꯣꯜꯀꯇꯥ ꯀꯣꯏꯔꯤ ꯍꯥꯏꯗꯨꯗꯤ ꯑꯟꯖꯨ ꯅꯤꯅꯤꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯤ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯤ ꯀ ꯍꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅ ꯍꯥꯏꯅꯤꯗ ꯑꯟꯖꯨ ꯑꯁꯤꯕꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯥꯔꯤꯕ ꯁꯣꯏꯔꯕꯅꯦ ꯑꯟꯖꯂꯤ ꯑꯁꯤꯕꯕꯣ ꯍꯥꯏꯁꯦ ꯒꯦꯝ ꯑꯣꯚꯔ ꯀꯩꯅꯣ ꯒꯦꯝ ꯑꯣꯚꯔ ꯍꯥꯏꯁꯦ ꯑꯩ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯤꯔꯣ ꯇꯅꯨ ꯇꯅꯨꯒꯤ ꯅꯤꯄꯥꯁꯦ ꯑꯥꯔꯃꯤ ꯃꯥꯜꯂꯤꯗ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯅꯨꯗ ꯑꯣꯏꯅ ꯍꯪꯉꯣ ꯇꯅꯨ ꯑꯣꯟ
ꯑꯟꯖꯨ ꯑꯁꯦꯡꯕ ꯃꯅꯦ ꯑꯁꯦꯡꯕꯅꯤ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯑꯟꯖꯨ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯆꯥꯔꯕꯣ ꯆꯥꯛ ꯑꯟꯖꯂꯤ ꯇꯅꯨ ꯑꯦꯟ ꯃꯣꯅꯣꯖꯤꯠ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯕꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯇꯩ ꯑꯇꯩꯅ ꯌꯥꯎꯕꯤꯔꯤꯁꯤ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯍꯩꯇꯅ ꯊꯥꯖꯕꯁꯤꯒꯁꯨ ꯑꯣ ꯍꯥꯎꯔꯅꯤ ꯇꯅꯨ ꯅꯪꯁꯨ ꯀꯥꯏꯗꯅꯣ ꯇꯅꯨ ꯁ꯭ꯀꯨꯜ ꯆꯠꯀꯅꯤꯀ ꯍꯥꯏꯕꯅꯤ ꯌꯨ ꯋꯦꯜꯀꯝ ꯑꯟꯖꯨ ꯑꯣꯟ ꯃꯤꯗꯤ 5 ꯂꯩꯌꯦꯕ ꯑꯩꯅ ꯄꯥꯔꯤꯁꯤꯕꯨ ꯂꯨꯝꯅ ꯇꯥꯔꯤꯔꯣ ꯅꯠꯇ꯭ꯔ ꯀꯔꯤꯅꯣ ꯈꯪꯗꯔꯦꯅꯦ ꯑꯟꯖꯂꯤ ꯅꯪꯒꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯑꯗꯩ ꯅꯪꯒꯤꯗꯁꯨ ꯇꯧꯕ꯭ꯔꯣ ꯃꯤꯅ 3, 4ꯈꯛ ꯀꯃꯦꯟ ꯇꯧꯔꯒ ꯃꯤꯗꯤ ꯂꯩꯔꯒ ꯀꯃꯦꯟ ꯇꯧꯔꯛꯇꯕ ꯅꯪꯒꯤꯗꯁꯨ ꯇꯧꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯟꯖꯨ ꯇꯧꯕꯅꯤ ꯑꯗꯨꯅꯦꯕ ꯑꯃꯨꯛꯅ ꯃꯤꯁꯦ 12 ꯂꯩ ꯑꯃꯨꯛꯅ 10 ꯂꯩ ꯑꯃꯨꯛꯅ 4 ꯂꯩ ꯑꯃꯨꯛꯅ 5 ꯂꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ 6 ꯁꯨꯈ꯭ꯔꯦ ꯁꯤꯁꯨ ꯇꯧꯅꯕ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯏꯃꯥ ꯑꯉꯛꯄꯅꯤ ꯑꯟꯖꯨ ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯑꯩꯗꯤ ꯗꯣꯛꯇꯔ ꯆꯧꯒꯤꯅꯤ ꯌꯦꯡꯉꯨ ꯄꯨꯛꯂꯤ ꯄꯥꯏꯔꯤꯗ ꯇꯅꯨꯁꯦ ꯒꯥꯔꯤ ꯃꯅꯨꯡ ꯆꯪꯅ ꯑꯣꯟ ꯏꯔꯤꯁꯦ ꯅꯣꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯅꯨ ꯅꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯩ ꯆꯥꯅꯤꯡꯕ ꯑꯩ ꯄꯤꯖꯒꯦꯍꯦ ꯅꯪ ꯑꯣꯟꯗꯁꯨ ꯏꯕꯤꯔꯛꯄꯦ ꯑꯟꯖꯨ ꯃꯣꯏꯁꯨ ꯂꯩꯖꯁꯅꯨ ꯑꯗꯨꯅꯤ ꯑꯟꯖꯂꯤ ꯂꯩꯖꯔꯁꯅꯨ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯊꯤꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯔꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯁꯤꯁꯨ ꯀꯩꯅꯣꯀꯣ ꯊꯤꯈ꯭ꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯔꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯦꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇ꯭ꯔꯁꯨ ꯄꯨꯠ ꯄꯨꯠ ꯄꯨ ꯀꯔꯤꯅꯣꯅꯦ ꯇꯅꯨꯁꯤꯅ ꯏꯊꯣꯛꯄ Good Simli Anju, you are so good. Remember you are singing best. Thank you, Monojit. Tanu, khara kitu kirum tawbase khanawa se phajallimine nangbo. ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯅꯦ 4-5ꯗꯤ ꯍꯦꯟꯅ ꯁꯣ ꯇꯧꯗꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯊꯣꯛꯇꯦ ꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁ꯭ꯇꯥꯏꯜꯅꯣ ꯑꯩ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣꯅꯦ ꯑꯩ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯤ ꯑꯣꯏꯅ ꯄꯥꯔꯦꯕ ꯑꯟꯖꯂꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯩꯒꯤ ꯂꯥꯏꯚ ꯌꯥꯎꯅ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯨ ꯂꯥꯏꯚ ꯍꯥꯏꯁꯦ ꯇꯣꯏ ꯊꯥꯕꯗꯤ ꯌꯥꯄꯣꯠꯇꯦꯗ ꯈꯔꯒ ꯏꯀꯥꯏ ꯊꯥꯕꯁꯦ ꯃꯤꯁꯦ ꯂꯥꯛꯑꯃ ꯂꯣꯏ ꯃꯥꯡꯈꯤꯕꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯂꯣꯟ ꯂꯥꯎꯅ ꯄꯥꯕ ꯀꯤꯕ꯭ꯔꯥ ꯑꯟꯖꯨ ꯅꯤꯄꯥꯗꯨꯅ
ꯉꯥꯡꯉꯅꯤ ꯀꯤꯗꯦꯗ ꯃꯨꯅꯨ ꯑꯣꯟ ꯑꯟꯖꯨ ꯇꯨꯋꯥꯔꯁ ꯐꯥꯜꯂꯣ ꯑꯣ ꯅꯣꯏ ꯉꯥꯏꯕꯤꯅꯤ ꯍꯥꯏꯗꯤ ꯐꯥꯜꯂꯒꯦ ꯌꯥꯅꯤꯡꯉꯕ ꯅꯪꯅ ꯏꯀꯥꯏꯕꯗꯣ ꯐꯥꯜꯂꯣ ꯑꯩ ꯂꯩꯒꯦ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯅꯪꯗꯤ ꯅꯍꯥꯟ ꯂꯣꯏꯔꯛꯄꯗ ꯕꯖꯥꯔ ꯎꯍꯜꯂꯦ ꯑꯩꯗꯤ ꯀꯔꯤ ꯎꯍꯟꯗꯣꯏꯅꯣ ꯈꯪꯗꯦꯕ ꯅꯉꯣꯟꯗ ꯑꯩꯈꯣꯏꯗ ꯂꯥꯏꯃꯟꯗꯤꯗ ꯃꯤ ꯂꯥꯛꯏ ꯌꯦꯡꯍꯜꯂꯛꯎꯔꯣ ꯑꯩꯒꯤꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇ꯭ꯔꯦꯟꯁꯨ ꯆꯦꯜꯂꯛꯈꯤꯗ꯭ꯔꯦꯕ ꯇ꯭ꯔꯦꯟ ꯆꯦꯜꯍꯟꯕ ꯇꯥꯔꯗꯤ ꯗꯕꯜ ꯂꯥꯏꯟꯗ ꯇ꯭ꯔꯦꯟ ꯆꯦꯟꯕꯗꯣ ꯎꯍꯟ ꯌꯥꯕꯅꯦꯕ ꯑꯗꯣ ꯇ꯭ꯔꯦꯟꯗꯨꯁꯨ ꯆꯦꯜꯂꯛꯈꯤꯗ꯭ꯔꯦꯅꯦ ꯎꯍꯟꯒꯦ ꯇꯧꯕꯕꯨ ꯑꯩꯒꯤꯗꯤ ꯆꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯖꯤꯎ ꯍꯥꯏꯔ ꯅꯣꯏ ꯐꯅꯦꯛ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯔꯒ ꯅꯪꯅ ꯀꯟꯅ ꯃꯌꯥ ꯀꯥꯔ ꯅꯣꯏꯁꯤꯕꯣ ꯁꯟ ꯈꯣꯡꯕ ꯇꯧꯅꯒ ꯈꯣꯡꯉꯕ ꯈꯪꯗꯦ ꯑꯩ ꯈꯣꯟꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯐꯀꯤꯁꯦ ꯁꯤꯁꯦ ꯄꯥꯕ꯭ꯂꯤꯛ ꯇꯧꯕ ꯉꯝꯗꯕꯔꯁꯨ ꯈꯪꯗ꯭ꯔꯤ ꯑꯟꯖꯂꯤ ꯑꯩꯒꯤ ꯈꯣꯟꯁꯦ ꯏꯁꯥ ꯏꯊꯟ ꯇꯥꯔꯒ ꯑꯩ ꯏꯁꯥ ꯏꯊꯟꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯏꯁꯥꯅ ꯌꯦꯡꯗꯦꯍꯦ ꯑꯩ ꯏꯗꯤꯠ ꯇꯧꯔꯨꯔꯒꯦꯅꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯩ ꯍꯟꯅ ꯌꯦꯡꯗꯦ ꯑꯟꯖꯂꯤ ꯏꯊꯟꯇ ꯏꯀꯥꯏꯕꯗ ꯂꯣꯏ ꯅꯪꯗꯤ ꯇꯧꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯕꯖꯥꯔ ꯀꯔꯤ ꯅꯠꯇꯅ ꯀꯔꯤꯝ ꯂꯩꯇꯦ ꯑꯟꯖꯨ ꯑꯗꯨꯅꯤ ꯑꯩꯒꯤꯅ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯦ ꯆꯠꯂꯤꯁꯦ ꯁꯤ ꯌꯦꯡꯍꯟꯕ ꯅꯠꯇꯅ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤꯁꯨ ꯎꯅꯤꯡꯉꯥꯏ ꯏꯀꯥꯏꯅ ꯊꯥꯖꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯆꯦꯅꯦꯜ ꯀꯔꯤ ꯄꯤꯔꯤꯔꯣ ꯃꯌꯥꯝ ꯀꯔꯤ ꯄꯤꯕꯤꯔꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯅ꯭ꯌꯨ ꯁꯣꯡ ꯑꯟꯖꯨ ꯀꯔꯤꯅꯣ ꯅ꯭ꯌꯨ ꯁꯣꯡꯁꯦ ꯈꯣꯟꯒꯁꯦ ꯅꯤꯛꯄꯁꯦ ꯏꯁꯩꯒ ꯈꯔ ꯐꯥꯕꯩꯗꯁꯨ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯔꯤꯁꯦ ꯈꯔ ꯏꯀꯥꯏꯅ ꯊꯥꯕꯁꯦ ꯆꯥꯅꯕ ꯏꯁꯩ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯃꯇꯦꯛ ꯈꯇꯪ ꯅꯤꯡꯁꯤꯡꯉꯦ ꯈꯔ ꯑꯃꯗꯤ ꯀꯥꯎꯔꯦ ꯁꯛꯂꯛꯀꯦ ꯈꯟꯕ ꯀꯥꯎꯈ꯭ꯔꯦ ꯃꯀꯣꯛꯇꯣ ꯅꯣꯏꯅ ꯃꯣꯏ ꯍꯧꯖꯤꯛ ꯑꯃꯈꯛ ꯏꯁꯩ ꯑꯅꯧꯕ ꯑꯃ ꯇꯧꯕꯗꯣ ꯑꯁꯥꯗꯤ ꯐꯥꯏꯅꯦ ꯁꯤꯒꯩꯗ ꯋꯥꯔꯤꯅꯦ ꯅꯪꯕꯨ ꯇꯧꯔꯤꯁꯦ ꯀꯔꯤ ꯏꯁꯩ ꯍꯥꯏꯔꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯂꯧꯖꯔꯣ ꯅꯪꯅ ꯊꯃꯣꯏꯁꯦ ꯁꯥꯛꯑꯒꯦ ꯉꯁꯤꯁꯦ ꯏꯁꯩꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯑꯟꯖꯨ ꯐꯖꯕꯅꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅ ꯏꯁꯩ ꯇꯅꯨꯁꯦ ꯑꯣꯟꯅꯩ ꯃꯆꯤꯟ ꯈꯨꯝꯃ ꯁꯛꯀꯅꯣ ꯑꯩ ꯃꯆꯤꯟ ꯈꯨꯝꯃꯕꯨꯗꯤ ꯁꯛꯏ ꯅꯠꯇꯦꯗ
ꯈꯗꯥꯡꯗꯤ ꯁꯨꯃꯥꯏꯅ ꯃꯦꯜꯂ ꯁꯛꯄꯗꯣ ꯆꯤꯟ ꯈꯨꯝꯃ ꯁꯛꯄ ꯃꯥꯟꯕ ꯑꯣꯏꯔꯝꯃꯅꯤ ꯇꯅꯨ ꯅꯪ ꯆꯠꯂꯤꯗꯣ ꯌꯧꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯑꯟꯖꯂꯤꯕꯨ ꯈꯜꯂꯨꯕꯗ ꯌꯥꯝ ꯇꯜꯂꯤꯗ ꯇꯧꯔꯤꯁꯤꯡꯁꯦ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯃꯦꯔꯥ ꯊꯥꯗ ꯂꯥꯛꯁꯤꯔꯥ ꯃꯥꯂꯦꯝ ꯐ꯭ꯔꯣꯝ ꯀꯩꯅꯣ ꯑꯟꯖꯨ ꯍꯥꯏꯔꯒ ꯃꯌꯥꯁꯦ ꯑꯗꯨꯝ ꯂꯥꯎꯅ ꯃꯔꯩꯒ ꯇꯤꯡꯉꯒ ꯀꯥꯔꯤꯁꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯩꯅꯣ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯂꯥꯎꯅ ꯀꯥꯔꯒ ꯀꯧꯔꯛꯏꯁꯤꯕꯨ ꯃꯥꯂꯦꯝꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯈꯅꯥꯎꯁꯤꯅꯕ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦꯗꯨꯗꯣ ꯃꯇꯥꯡꯗ ꯅꯨꯄꯥꯅ ꯁꯛꯄꯅꯤꯅ ꯆꯤꯡꯕꯒ ꯍꯩꯖꯗꯦꯗ ꯅꯨꯄꯤꯅ ꯁꯛꯄꯗꯣ ꯃꯇꯦꯛ ꯈꯛꯇꯤ ꯁꯛꯂꯛꯀꯦ ꯍꯩꯕ ꯍꯩꯇꯕ ꯀꯔꯤ ꯁꯖꯤꯄꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯤꯅꯤ ꯄꯥꯟꯕ ꯍꯤꯌꯥꯡꯒꯩ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕ ꯌꯧꯍꯟꯕꯤꯌꯨ ꯄꯥꯝꯃꯨꯕ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯄꯟꯊꯧ ꯍꯤꯡꯈꯣꯜꯗꯩ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯁꯥꯠꯄꯤꯗꯣ ꯄꯨꯖꯔꯛꯀꯦ ꯄꯥꯃꯨ ꯅꯪꯒꯤ ꯄꯨꯖꯔꯛꯀꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯛꯅꯕꯤꯅꯨꯀꯣ ꯍꯩꯇ꯭ꯔꯦ ꯑꯇꯩꯗꯤ ꯏꯁꯩꯒ ꯈꯣꯟꯗꯥꯁꯦ ꯁꯛꯏ ꯏꯁꯩꯁꯤꯒ ꯃꯩꯔꯥ ꯊꯥꯁꯨ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯆꯠꯈ꯭ꯔꯦ ꯑꯟꯖꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯟꯖꯂꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯈꯔꯒ ꯐꯩꯗ ꯑꯗꯣ ꯏꯀꯥꯏꯕ ꯑꯟꯖꯨ ꯌꯥꯝ ꯐꯖꯩ ꯍꯩꯇ ꯁꯛꯄꯁꯦ ꯑꯟꯖꯂꯤ ꯅꯪ ꯈꯨꯕꯥꯛꯀ ꯌꯥꯝꯖꯩꯔꯛꯀꯅꯨꯀꯣ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯋꯥꯎ ꯁꯣ ꯂꯚꯂꯤ ꯑꯟꯖꯨ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯃꯥꯂꯦꯝꯕ꯭ꯔꯣꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯟꯖꯂꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯄꯒ ꯃꯔꯩ ꯇꯤꯡꯉꯒ ꯏꯁꯩ ꯁꯛꯑ ꯂꯥꯛꯏ ꯃꯔꯩ ꯇꯤꯡꯉꯒ ꯀꯧꯔ ꯂꯥꯛꯏ ꯑꯟꯖꯂꯤ ꯆꯥꯗ꯭ꯔꯤ ꯊꯣꯡꯂꯤꯌꯦ ꯃꯥꯂꯦꯝꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯟꯖꯂꯤ ꯑꯩꯅ ꯏꯁꯩꯁꯦ ꯁꯛꯇꯤ ꯁꯛꯇꯧꯕꯔ ꯍꯌꯦꯡ ꯀꯣꯄꯤꯔꯥꯏꯠꯀ ꯆꯥꯔꯗꯤ ꯇꯣꯛꯑꯦꯅꯦ ꯍꯩꯇꯅꯒ ꯁꯛꯏꯁꯤꯒ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯁꯛꯇꯤ ꯁꯛꯎꯔꯦ ꯍꯩꯕ ꯍꯩꯇꯕ ꯑꯟꯖꯂꯤ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯃꯤ ꯄꯨꯝꯅꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯕꯣ ꯀꯃꯦꯟ ꯗꯤꯂꯦꯠ ꯇꯧꯈꯔꯦꯅꯦ ꯃꯥꯂꯦꯝꯕ꯭ꯔꯣꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯔꯦꯗꯤ ꯆꯪꯈꯤꯕ ꯁ꯭ꯋꯥꯏꯁ ꯂꯥꯎꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒ ꯊꯣꯛꯂꯛꯍꯟꯗꯣꯔꯤꯃꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯅꯦ
ꯐꯖꯩ ꯌꯥꯝꯅ ꯒꯨꯗ ꯑꯟꯖꯨ ꯒꯨꯗ ꯖꯣꯕ ꯃꯥꯂꯦꯝꯁꯦ ꯑꯩꯅ ꯋꯥ ꯍꯪꯕ ꯈꯨꯝꯗꯦ ꯀꯅꯥꯅꯣꯁꯨ ꯍꯥꯏꯗꯦꯅꯦ ꯂꯥꯛꯄꯒ ꯃꯌꯥ ꯂꯥꯎ ꯀꯥꯊꯣꯛꯑ ꯂꯥꯛꯏ ꯑꯔꯦ ꯃꯩꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯈꯔ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯨꯕ ꯑꯟꯖꯂꯤꯗꯨꯗ ꯀꯧꯔꯤ ꯑꯩꯅ ꯍꯥꯏꯁꯤꯅꯅ ꯈꯨꯝꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗꯩꯗꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯟꯖꯨ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯁꯛ ꯎꯠꯂꯛꯑꯣꯀꯣ ꯑꯁ ꯑꯩ ꯁꯛꯇꯤ ꯎꯠꯂꯔꯣꯏꯒꯦ ꯃꯣꯅꯣꯖꯤꯠ ꯁꯥꯎꯕ ꯌꯥꯗꯦ ꯃꯊꯪꯗ ꯐꯖ ꯐꯝꯃꯒ ꯎꯠꯂꯛꯑꯒ ꯇꯧꯔꯛꯀꯦ ꯉꯁꯤꯗꯤ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯑꯟꯖꯂꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯅ ꯏꯔꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯊꯥꯔꯤ ꯃꯇꯝꯁꯦ ꯅꯉꯣꯟꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯑꯣꯏꯕ ꯃꯇꯝꯒ ꯑꯣꯏꯔꯕꯁꯨ ꯈꯪꯗꯦꯅꯦ ꯅꯈꯨꯠ ꯈꯨꯕꯤꯗꯣ ꯁꯥꯔꯝꯃꯅꯤ ꯕꯟ ꯇꯧꯕꯗ ꯈꯨꯕꯤꯒꯤꯗꯤ ꯁꯥꯗꯦꯗ ꯈꯨꯕꯤꯁꯦ ꯃꯅꯤꯡꯂꯣꯝꯗ ꯈꯨꯕꯤꯒ ꯄꯥꯏꯗꯦꯗ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯏꯁꯩ ꯁꯛꯑꯣ ꯃꯩꯄꯦꯝꯃ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄꯗꯀꯣ ꯃꯤꯉꯣꯟꯗ ꯖꯦꯠ ꯄꯥꯏꯗ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯟꯖꯂꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯈꯪꯗꯕꯤ ꯀꯥꯏꯗꯣ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯃꯌꯥꯝ ꯊꯥꯔꯣ ꯊꯥꯔꯣ ꯍꯥꯏꯕꯗꯨꯒ ꯊꯥꯔꯝꯅꯤ ꯑꯗꯩ ꯑꯃꯈꯛꯁꯨ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯏꯚ ꯊꯥꯔꯣ ꯌꯥꯝ ꯂꯥꯏꯚ ꯊꯥꯔꯣ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯈꯔꯁꯨ ꯂꯩꯃꯤ ꯊꯥꯔꯀꯥꯟꯗꯅ ꯂꯥꯛꯇꯦꯕ ꯊꯥꯗ꯭ꯔꯤꯉꯩꯗꯗꯤ ꯃꯤꯒꯤ ꯂꯥꯏꯚꯇ ꯂꯥꯛꯄꯗꯤ ꯂꯥꯏꯚ ꯊꯥꯔꯣ ꯑꯩ ꯑꯗꯨ ꯊꯥꯔꯀꯥꯟꯗꯒꯅ ꯂꯥꯛꯇꯦꯕꯁꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯏꯁꯩ ꯁꯛꯑꯣ ꯑꯩꯅ ꯑꯗꯨ ꯏꯁꯩꯗꯨ ꯐꯖꯅꯁꯨ ꯐꯥꯗꯦ ꯏꯁꯩ ꯁꯛꯑꯣ ꯀ ꯍꯥꯏꯌꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯧꯁꯤꯜꯂꯦ ꯊꯧꯁꯤꯟ ꯀꯩꯅꯣ ꯏꯁꯩꯗꯣ ꯃꯈꯥꯗꯣ ꯀꯥꯎꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯧꯁꯤꯟꯕꯤꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯍꯥꯏꯔ ꯈꯪꯗꯦ ꯀꯥꯎꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯐꯥꯗ꯭ꯔꯦ ꯃꯨꯅꯨꯗꯨ ꯏꯁꯩꯗꯣ ꯐꯖꯅ ꯇꯅꯨꯁꯦ ꯑꯃꯨꯛ ꯐꯨꯠꯄ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯌꯥꯔꯦ ꯑꯇꯩꯗꯤ ꯌꯥꯝ ꯁꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯅꯨ ꯑꯟꯖꯂꯤ ꯑꯩ ꯏꯁꯩꯗꯨꯕꯨ ꯐꯖꯗ꯭ꯔꯕꯣ ꯅꯪ ꯐꯖꯩꯒ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯤꯔꯕ ꯑꯩꯕꯣ ꯏꯁꯩꯁꯦ ꯁꯛ ꯂꯣꯏꯔꯨꯔꯒ ꯑꯩ ꯁꯛꯇꯤ ꯁꯛꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯛ ꯂꯣꯏꯔꯒ ꯑꯩ ꯍꯨꯃꯥꯡ ꯁꯧꯔꯤꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤꯗ ꯍꯥꯏꯗꯣ ꯇꯥꯔꯦꯕ
ꯀꯩꯅꯣꯒꯤ ꯀꯔꯤ ꯀꯩꯅꯣꯗꯤ ꯈꯨꯃꯟꯒꯤ ꯏꯁꯩꯗꯣ ꯇꯥꯔꯦꯕ ꯙꯅꯨ ꯅꯪꯒꯤ ꯏꯃꯣꯖꯤꯗꯣ ꯀꯩꯅꯣ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯏꯃꯣꯖꯤꯅꯦ ꯅꯣꯡ ꯂꯥꯎ ꯀꯥꯔꯦꯗ ꯅꯪ ꯃꯌꯥꯗꯣ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯑꯩꯁ ꯍꯔꯦ 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 ꯇꯧꯔꯦꯗꯅ ꯇꯅꯨꯒꯤ ꯍꯧꯈꯔꯦ ꯇꯅꯨ ꯑꯦꯛꯁꯟ ꯇꯧꯈꯔꯦ ꯇꯅꯨꯒꯤ ꯑꯦꯛꯁꯟ ꯍꯧꯈꯔꯦ ꯑꯟꯖꯂꯤ ꯆꯦꯛꯁꯜꯂꯨ ꯇꯅꯨꯒꯤ ꯑꯦꯛꯁꯟ ꯍꯧꯔꯛꯑꯦ ꯑꯟꯖꯨ ꯐꯖꯩ ꯔꯦꯗ ꯔꯣꯁꯀ ꯄꯤꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯑꯈꯥꯕ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡꯅꯤ ꯇꯅꯨ ꯑꯣ ꯇꯅꯨ ꯃꯣꯅꯣꯖꯤꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯇꯥꯍꯧꯗ꯭ꯔ ꯃꯥꯅꯦ ꯃꯥꯁꯨ ꯐꯖꯩ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯅꯨꯁꯨ ꯐꯖꯩ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯣꯏ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔ ꯐꯖꯗ꯭ꯔ ꯃꯥꯅꯦ ꯑꯟꯖꯂꯤꯗꯤ ꯐꯖꯩ ꯍꯥꯏꯔꯦ ꯑꯩꯅ ꯍꯪꯉꯨꯕꯗ ꯃꯤꯁꯦ ꯑꯃꯗꯅ 3 ꯂꯩ ꯑꯃꯗꯅ 4 ꯂꯩ ꯑꯟꯖꯂꯤꯗꯣ ꯀꯌꯥ ꯂꯩꯕ ꯎꯏ ꯑꯈꯥꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯇꯅꯨ ꯑꯗꯨ ꯇꯅꯨꯁꯦ ꯍꯧꯔꯛꯑꯦ ꯇꯅꯨꯒꯤ ꯏꯁꯇꯥꯏꯜ ꯍꯧꯈꯔꯦ 4 ꯑꯣ ꯑꯩꯒꯤꯁꯤꯒꯅ 5 ꯊꯣꯛꯑꯦ ꯑꯃ ꯃꯣꯕꯥꯏꯜꯗꯅ 4 ꯊꯣꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯐꯖꯩ ꯔꯤꯡꯇꯣꯟ ꯍꯥꯞꯄꯁꯤꯔ ꯈꯜꯂꯤꯃꯤ ꯑꯟꯖꯨ ꯑꯣꯏꯃꯩ ꯄꯦꯝꯃ ꯃꯤꯅꯅꯦ ꯈꯪꯉꯅꯤꯕꯣ ꯈꯣꯟꯗꯥꯗꯨꯅ ꯁꯛꯏꯗꯣ ꯐꯖꯅ ꯅꯣꯛꯅꯔꯦꯅꯦ ꯁꯤꯗꯤ ꯑꯟꯖꯂꯤ ꯑꯩꯁꯨ ꯑꯟꯖꯂꯤ ꯅꯪ ꯍꯣꯔꯦꯟꯒꯤ ꯃꯨꯛ ꯁꯦꯝ ꯁꯥ ꯂꯩꯔꯝꯃꯣ ꯏꯁꯩ ꯈꯔꯗꯤ ꯏꯔꯛꯑꯅꯤ ꯅꯪ ꯍꯣꯔꯦꯟꯗꯤ ꯅꯪꯒꯤꯗꯗꯤ ꯑꯩ ꯏꯁꯩ ꯃꯈꯜ ꯃꯈꯜ ꯏꯕ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯒꯤꯗꯗꯤ ꯊꯣꯛꯎ ꯋꯥꯏꯖꯥꯠꯅꯤꯅꯦ ꯀꯥꯎꯏꯅꯦ ꯏꯁꯩꯁꯦ ꯅꯪꯁꯨ ꯁꯦꯝ ꯁꯥ ꯂꯩꯔꯝꯃꯣ ꯍꯣꯔꯦꯟꯗꯤ ꯁꯛꯍꯟꯗꯣꯏꯃꯤ ꯅꯪꯁꯨ ꯃꯤ 3 ꯉꯥꯏꯁꯜꯂꯛꯑꯦ ꯀꯦꯄꯤ ꯍꯥꯏ ꯍꯦꯜꯂꯣ ꯑꯟꯖꯨ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂ ꯃꯥꯜꯂꯦ ꯑꯗꯨꯅꯤꯅꯦ ꯑꯟꯖꯂꯤ ꯑꯩꯅ ꯃꯣꯏꯒꯤ ꯂꯥꯏꯐꯇꯗꯤ ꯏꯊꯧ ꯍꯨꯟꯖꯦꯛꯑꯒ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔ ꯄꯥꯝꯃꯨꯏ ꯍꯥꯏꯁꯦ ꯑꯩ ꯑꯦꯅꯦꯗ ꯍꯥꯏ ꯅꯠꯇꯦꯅꯦ ꯑꯦꯝꯕꯤꯁꯨ ꯇꯤꯡꯕ ꯇꯨꯝꯁꯤꯠꯁꯨ ꯀꯥꯏꯕ ꯑꯗꯩ ꯈꯨꯟꯗꯤꯁꯨ ꯆꯥꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯉꯁꯤ ꯂꯥꯏꯐ ꯊꯥ ꯀꯌꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯕꯁꯤꯒ ꯂꯥꯛꯇꯦꯕ ꯌꯦꯡꯉꯣꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯑꯉꯛꯄꯅꯤꯍꯦ ꯊꯕꯛ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏ ꯇꯥꯍꯧꯔꯦꯅ ꯂꯣꯏꯔꯛꯄꯗ ꯇꯅꯨ ꯇꯧꯔꯤꯁꯨ ꯃꯥꯏ ꯍꯧꯔꯛꯑꯦ ꯍꯧꯔꯦ ꯇꯧ ꯅꯪ ꯇꯧꯕꯤꯌꯨ ꯒꯦꯝ ꯑꯣꯚꯔ ꯅꯪ ꯑꯩ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯣ ꯒꯦꯝ ꯑꯣꯚꯔ ꯇꯧꯔꯤꯁꯦ ꯐꯥꯗꯣꯔꯦ ꯄꯨꯡ 2ꯁꯦ ꯑꯟꯖꯂꯤꯅ ꯐꯥꯍꯜꯂꯣ ꯍꯥꯏ ꯐꯥꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦꯅꯦ ꯑꯩꯁꯨ ꯀꯩꯅꯣ ꯊꯕꯛ ꯌꯥꯝ ꯀꯟꯅꯔꯕꯣ ꯃꯌꯥꯝ ꯑꯗꯨꯅꯤꯅꯦ ꯑꯟꯖꯂꯤ ꯊꯕꯛ ꯌꯥꯝ ꯀꯟꯅꯔꯦ ꯊꯥꯗ꯭ꯔꯤꯉꯩꯗꯗꯤ ꯊꯥꯔꯣ ꯍꯥꯏꯅ ꯁꯣꯔ ꯍꯣꯟꯗꯦ ꯑꯗꯨꯒ ꯊꯥꯔꯀꯥꯟꯗꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯐꯔꯦꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯅ ꯆꯠꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯂꯥꯛꯄꯤꯌꯣꯕ ꯂꯥꯛꯇꯦꯕꯁꯦ ꯇꯨꯝꯁꯤꯠ ꯀꯥꯏꯅꯒꯤ ꯊꯕꯛ ꯍꯨꯟꯖꯦꯛꯅꯒꯤ ꯌꯥꯎꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔ ꯄꯥꯝꯃꯨꯏ ꯃꯤꯑꯣꯏꯗꯣ ꯀꯁꯥꯔꯒꯤ ꯃꯤꯇꯩ ꯃꯌꯥꯝꯒꯤ ꯔꯦꯂꯤ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯤꯂꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏ ꯈꯪꯉꯤꯅꯣ
ꯅꯤꯂꯤꯗꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯅꯠꯇꯦꯗ, ꯂꯩꯗ ꯃꯤ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯗꯨꯒ ꯍꯥꯏꯕꯅꯤꯗ. ꯃꯁꯛꯄꯨ ꯎꯠꯇꯦ ꯅꯤꯂꯤꯗ ꯍꯥꯏꯔꯁꯨ ꯃꯤ ꯂꯥꯛꯆꯔꯝꯃꯤꯕ ꯃꯥꯏ ꯃꯊꯧ ꯆꯤꯟꯅ ꯆꯠꯈꯤꯕꯗꯨꯗꯤ ꯃꯥ ꯈꯪꯈ꯭ꯔꯦ. ꯑꯗꯨ ꯑꯇꯩꯗꯤ ꯃꯁꯛꯄꯨ ꯎꯠꯇꯦꯕ ꯑꯩꯅ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ. ꯑꯗꯨ ꯑꯁꯦꯡꯕꯅꯤꯕꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯅꯤꯕ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ. ꯑꯣ ꯅꯣꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯥꯏꯖꯦ ꯌꯥꯝ ꯈꯪꯉꯤꯁꯦ. ꯕꯦꯝꯂꯩ ꯎꯗꯦ ꯂꯥꯛꯄ. ꯕꯦꯝꯂꯩꯗꯗꯤ ꯅꯣꯡꯇ ꯑꯩꯁꯨ ꯆꯪꯉꯨꯗꯦ. ꯑꯗꯨꯅ ꯑꯩꯒꯤꯗꯁꯨ ꯃꯥ ꯂꯥꯛꯇꯕ ꯑꯣꯏꯔꯝꯅꯤ. ꯑꯩꯒ ꯃꯥꯒ ꯂꯩꯅꯗꯦꯗꯅꯅꯤ. ꯕꯦꯝꯂꯩꯗ ꯎꯅꯕ ꯃꯤ ꯊꯣꯛꯄ꯭ꯔꯣ? ꯑꯟꯖꯂꯤꯗꯨꯅꯤꯅꯦ ꯈꯔ ꯅꯪꯁꯨ ꯁꯤꯡꯉꯨ. ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯅ ꯀꯅꯥꯅ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯁꯨ ꯈꯪꯉꯦꯗꯅ. ꯅꯍꯥꯟꯅꯩ ꯑꯩꯅ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯌꯦꯡꯕꯗ ꯄꯣꯔꯤꯈꯥ ꯇꯧ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯍꯨꯔꯥꯟ ꯐꯥꯔꯦꯅ. ꯑꯣ ꯇꯅꯨ ꯅꯪꯕꯨ ꯂꯥꯎꯅꯦ. ꯇꯅꯨ ꯊꯕꯛ ꯀꯟꯈꯔꯦ ꯃꯥ. ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯃꯌꯥ ꯂꯥꯎ ꯀꯥꯔꯒ ꯊꯣꯛꯂꯛꯏ ꯃꯥ. ꯅꯪꯁꯨ ꯅꯣꯡ ꯇꯥꯕ ꯐꯔꯕꯣ? ꯐꯈꯔꯦ. ꯑꯟꯖꯨ ꯍꯣꯏ. ꯑꯗꯨꯅꯤ ꯑꯟꯖꯂꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯀꯥꯟꯅꯕ ꯈꯪꯕ ꯃꯤꯒꯤꯗꯤ ꯍꯟꯅ ꯌꯦꯡꯗꯕ ꯍꯥꯏꯗꯣ ꯁꯤꯅꯤ. ꯃꯇꯝ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯏꯗ. ꯊꯥ ꯑꯍꯨꯝꯃꯨꯛꯇꯤ ꯃꯔꯤꯃꯨꯛ ꯍꯣꯏ ꯑꯩꯅ ꯆꯦꯅꯦꯜꯁꯦ ꯄꯥꯏꯔꯛꯄꯗꯒꯤ ꯇꯧꯔꯤꯃꯤꯅꯦ ꯌꯥꯎꯔꯤꯃꯤꯅꯦ. ꯈꯣꯟꯊꯤ ꯀꯌꯥ ꯆꯥꯅ. ꯀꯅꯥꯅ ꯍꯥꯟꯅ ꯌꯦꯡꯗꯅ ꯀꯩꯅꯣ ꯇꯅꯨ ꯅꯪꯅ ꯂꯥꯛꯑꯒ ꯀꯅꯥ ꯍꯥꯟꯅ ꯌꯦꯡꯗꯅ ꯍꯥꯏꯁꯦ? ꯍꯟꯅ ꯌꯦꯡꯗꯅ ꯍꯥꯏꯁꯦ? ꯇꯅꯨ ꯍꯥꯏꯅ ꯃꯤ ꯎꯔꯕꯁꯦ ꯃꯣꯏꯕꯥꯅꯤꯇ ꯂꯥꯛꯄꯒ ꯄꯤꯅꯔꯤꯁꯦ ꯑꯟꯖꯂꯤꯁꯤꯁꯨ. ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩꯁꯨ ꯈꯨꯠ 10 ꯄꯥꯜꯂꯗꯤ ꯌꯥꯎꯒꯗꯕꯅꯤ ꯑꯟꯖꯨ ꯔꯤꯌꯦꯜꯂꯤ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯧꯖꯤꯛ. ꯃꯥ ꯇꯧꯕ ꯃꯥ ꯈꯪꯈ꯭ꯔꯦꯅ ꯑꯗꯣ ꯏꯁꯣꯔ ꯂꯩꯅ. ꯑꯩꯈꯣꯏꯗꯤ ꯆꯝꯖꯕꯅꯤꯅ ꯃꯤꯒꯤ ꯃꯕꯨꯛꯆꯦꯜꯗꯣ ꯈꯪꯗꯕꯅꯤꯅ ꯇꯧꯕꯤꯔꯨꯔꯦ. ꯑꯩꯒꯤꯗꯗꯤ ꯃꯣꯏ ꯇꯧꯔꯛꯇꯕꯨꯗꯤ ꯏꯁꯣꯔꯅ ꯖꯥꯅꯦ ꯍꯥꯏꯗꯨ ꯇꯥꯔꯦ. ꯂꯥꯟꯅ ꯆꯨꯝꯗꯤ ꯏꯁꯣꯔꯅ ꯃꯥꯅ ꯑꯗꯨꯝ ꯈꯥꯏꯗꯔꯛꯆꯅꯤ. ꯏꯁꯣꯔꯗ ꯁꯤꯟꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯟꯖꯂꯤ ꯂꯚ ꯌꯨ ꯀꯩꯅꯣ 2 3 4 5 6 ꯀꯩꯅꯣ ꯁꯤꯗꯤ? 1 4 3ꯗꯤ ꯍꯥꯏꯅꯩ. 2 3 4 5 6 ꯁꯤꯗꯤ ꯇꯅꯨ ꯑꯩ ꯇꯥꯖꯗ꯭ꯔꯤꯌꯦ ꯅꯪꯁꯦ. ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯇꯅꯨ ꯑꯟꯖꯨ ꯂꯚ ꯌꯨ. ꯇꯅꯨꯅ ꯑꯃꯨꯛ ꯇꯅꯨ ꯂꯚ ꯌꯨ ꯇꯨ. ꯑꯟꯖꯂꯤ ꯂꯚ ꯌꯨ ꯇꯨ. ꯈꯜꯂꯨꯔ ꯑꯟꯖꯂꯤ ꯇꯅꯨ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯣ. ꯆꯥꯕ ꯊꯛꯄꯒ ꯊꯣꯡ ꯃꯅꯤꯡ ꯅꯥꯏꯗꯉꯩ ꯌꯥꯎꯕꯤꯔꯤꯅꯤꯅꯦ. ꯂꯚ ꯃꯌꯥꯝꯁꯦ. ꯚꯒꯋꯥꯟ ꯕꯤष्णु की कृपा से अंजू अंजलि और तनु को हमेशा आगे बढ़ो. ꯂꯥꯞꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ. ꯃꯥꯂꯦꯝ ꯉꯁꯥꯏꯗꯩ ꯃꯥꯡꯉꯨꯔꯒ ꯍꯧꯖꯤꯛꯇ ꯂꯥꯞ ꯃꯇꯥꯡ ꯌꯧꯁꯜꯂꯒ ꯇꯥꯛ ꯊꯣꯛꯂꯛꯏꯁꯦ. ꯃꯤꯅ ꯋꯥ ꯍꯪꯕꯁꯤꯗꯤ ꯈꯨꯝꯗ꯭ꯔꯒ.
और मनोजित को भी तनु या तो का तनु नंग क्वा कैम चारके जदा का चारक पुरो लेगिंग संग याम गांगे थैंक यू तनु दुनी तनु कया नि सोना अदुम कोई सो खोर मना दना उपाय लेते सबसे ज़्यादा अंजू को थैंक यू तनु नंसु सोना चांबी बोइसनो साकली कवाकी होय नंग मिठा पति के चाथरा लाबा नंग नु इसिन नरे नया दो लाव कारण नरे गंगा संगांग जे तनु तनु नंग लाबो मत शॉर्ट वीडियो अमदि सेम द जादे अइना जामना शॉर्ट वीडियो म सिमनिंग ब सेम दि लइए तनु की सक्से अंगांग करी माना फजाबनी अंजू माले मुझे तो हमेशा की अस तनुजना हरकपा म स्वामी नारायण की कृपा है मनीना कनानो ngang do nangina ngang jamali khon tawre dum phaje sak tawre phaje anjeli gi su khon jam phajara sengaga khon jam phaje ba noi ni marakta di aidi pura sanna bo khongpudu dungai re ba tanu nami nam animak pangoe nam da pangakanu खंगदे तनु से कदरे मम्मी नाम दा पांगा इंगे तनु की दो ओरिजिनल वॉइस ने अंजलि की मुखो याम फजे लोरे ने आई दी लोरे ने अंजू अंजलि आई लेने तनु की कुत्ता कोई है क्या तनु नंग से जाउददी लाइव से मपुंग फारोइने नोक खरा वाटकनी नंग जाउददी अंजू की सु फजे फजनी नंग आइगी खोन से खरागा चाउजबसे नावा लोक थुंगना लोक खुरुबदे खोन से जादरे अवस्था लोरे अंजलि चंगबनी को अंजलि की दी मुखों तो फजबनीना इसे सु फजैबा होजा रेलवे स्टेशन मनाक्तरा नोगी यमसे नत्ते इंगोंदा हाइदे अंजलि तनु नुंसीबी अंजलि खुबक जैगरा अंजू नुंसीबी हाउ अंजलि नुंसीबी तनुगा अंजलिगा मोनोजी जरम दे लाइव से ngasi मपुंग फारोय थारगा इकायना लुसंगीबसु खंगे नय होमना ngasi सपोर्ट तोबिबुदे लाइव से मपुंग दी फारे हाइदुनी अब इकाय थारक बसे सुमी जे लामा लुइ चकी अइना वेलकम फजदबगिरा नत्रगा आई खोंजे ताबदा तानिंगदबैरा अमदि तौरे
ꯅꯨꯅꯨ ꯋꯥꯏ ꯄꯦꯝꯃ ꯅꯨꯅꯨꯁꯦ ꯆꯥꯛ ꯌꯥꯝ ꯄꯤꯔꯛꯑꯦ ꯑꯟꯖꯂꯤ ꯃꯅꯣꯖꯤꯠ ꯊꯦꯡꯛ ꯌꯨ ꯃꯅꯣꯖꯤꯠ ꯑꯟꯖꯂꯤ ꯇꯅꯨ ꯅꯣꯏ ꯑꯍꯨꯝꯕꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯩ साथ है हम साथ तनु अंजलि अंजू अंजलि तनु और मनोजी हम साथ है हम साथ साथ है ꯑꯗꯣ ꯇꯥꯔꯦ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯌꯥꯝꯒꯤꯅ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯄꯤꯔꯛꯑꯦꯍꯦ ꯑꯟꯖꯂꯤ ꯇꯅꯨ ꯃꯅꯣꯖꯤꯠ ꯅꯨꯅꯨꯁꯦ ꯀꯥꯏꯒꯤꯅꯣ जन्मों के साथी हम साथ साथ है ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯩ ꯊꯕꯛ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯁꯦ ꯑꯩꯅ ꯊꯥꯔꯒ ꯑꯟꯖꯂꯤꯁꯦ ꯄꯨꯔꯥ ꯑꯩꯅ ꯄꯨꯜꯂ ꯊꯝꯃꯦ ꯇꯧꯔꯤꯕ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯁꯦ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯖꯟꯗꯅ ꯑꯃꯁꯨ ꯊꯕꯛ ꯆꯠꯂꯤꯃꯤ ꯇꯅꯨꯁꯤꯁꯨ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯦꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯥ ꯑꯣꯟꯗꯁꯨ ꯏꯕꯗꯁꯨ ꯆꯪꯉꯛꯏꯅꯤ ꯑꯗꯨ ꯊꯥꯒꯠꯂꯦꯗ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯩꯅꯗꯤ ꯂꯥꯏꯐ ꯊꯥꯔꯛꯎ ꯍꯥꯏꯗꯣ ꯃꯤꯒꯤ ꯂꯥꯏꯐꯇꯗꯤ ꯂꯥꯛꯏ ꯅꯪꯒꯤꯗꯤ ꯊꯥꯗꯦ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯆꯥꯎꯕꯤꯕꯒꯤ ꯊꯥꯒꯠꯂꯤꯃꯤ ꯀꯩꯅꯣ ꯃꯤꯒꯤꯗꯒꯤ ꯂꯥꯛꯑꯦꯅ ꯊꯥꯔꯛꯑꯣꯅꯉꯁꯤ ꯊꯥꯔꯒ ꯑꯩꯅ ꯌꯥꯎꯈꯤꯕ ꯃꯤꯡꯗꯣ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯗꯨꯒꯅꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯅ ꯄꯨꯡ ꯑꯅꯤ ꯃꯌꯥꯕ ꯌꯥꯎꯒꯤ ꯄꯨꯡ 1:30 ꯌꯥꯎꯒꯤ ꯂꯥꯛꯇꯦꯕ ꯃꯁꯛꯄꯨ ꯎꯠꯂꯗꯦꯕ ꯂꯩꯔꯒ ꯔꯨꯝ ꯇꯥꯔꯝꯕ ꯑꯣꯏꯁꯨ ꯇꯥꯖꯔꯁꯅꯨ ꯑꯉꯛꯄ ꯃꯤꯅꯤꯕꯣ ꯀꯩꯅꯣ ꯉꯥꯁꯦ ꯃꯆꯨ ꯕ꯭ꯂꯨ ꯌꯦꯜꯂꯣ ꯋꯥ ꯊꯥꯕꯜ ꯆꯣꯡꯕꯩ ꯇꯥꯏꯞꯇ ꯉꯥ ꯑꯃꯗꯤ ꯌꯦꯜꯂꯣꯁꯤꯒ ꯕ꯭ꯂꯦꯛꯅꯒꯁꯨ ꯂꯩꯔꯣꯡ ꯁꯥꯠꯂꯤꯅꯤ ꯑꯩ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯅꯨꯁꯤꯅ ꯊꯥꯔꯛꯏꯁꯤꯅ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯕꯣ ꯃꯥꯏꯁꯨ ꯈꯪꯗ꯭ꯔꯤꯗ ꯑꯩꯗꯤ ꯀꯔꯤ ꯄꯣꯠꯅꯣ ꯇꯅꯨ ꯅꯪ ꯆꯠꯂꯤꯗ ꯁ꯭ꯀꯨꯜ ꯌꯧꯔꯕꯣ ꯒꯦꯝ ꯑꯣꯚꯔ ꯑꯃꯁꯤꯅ ꯒꯦꯝ ꯑꯣꯚꯔ ꯆꯦ ꯁꯨꯁꯤꯂꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯆꯦ ꯁꯨꯁꯤꯂꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯩ ꯆꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯤꯅꯦ ꯍꯣꯏ ꯆꯦ ꯊꯕꯛ ꯀꯜꯂꯝꯕꯕꯨꯗꯤ ꯌꯥꯏꯀꯣ ꯇꯅꯨ ꯃꯈꯨꯠꯁꯦ ꯄꯤꯡ ꯃꯆꯨꯒ ꯀꯥꯅꯦ ꯍꯥꯏꯔꯛꯑꯦ ꯒꯨꯔꯗꯤꯞ ꯁꯤꯡ ꯆꯦ ꯁꯨꯁꯤꯂꯥ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯩ ꯆꯦ ꯁꯨꯁꯤꯂꯥ ꯊꯣꯛꯂꯛꯄꯒ ꯑꯃꯁꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟꯒ ꯇꯧꯁꯜꯂꯛꯏ ꯉꯁꯥꯏꯗ ꯂꯩꯁꯦ ꯀꯃꯦꯟꯗꯤ ꯂꯩꯇꯕ ꯇꯅꯨ ꯑꯣꯟ ꯊꯦꯡꯛ ꯌꯨ ꯇꯅꯨ ꯗꯤꯄꯤ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯔꯝꯅꯤ ꯅꯣꯡꯁꯨ ꯉꯥꯏꯍꯥꯛ ꯈꯤꯛꯑꯝꯃꯒ ꯂꯣꯏꯔꯦꯅꯦ ꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯐꯣꯟ ꯑꯟꯖꯂꯤ ꯑꯣꯟ ꯃꯥꯂꯦꯝ ꯑꯣꯟ ꯊꯣꯡꯗ꯭ꯔꯤꯅꯦ ꯑꯩ ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯎꯔꯦ ꯑꯗꯨꯗꯒꯤ ꯅꯕꯥꯏꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯈꯔ ꯁꯨꯔꯨꯕ ꯍꯣꯏ ꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯛꯇꯪ ꯃꯣꯏꯁꯨ ꯂꯥꯛꯑꯝꯕꯩ
ꯆꯦꯗꯨꯁꯨ ꯆꯦ ꯍꯣꯏꯗꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯕꯤꯔꯝꯃꯤ ꯑꯟꯖꯂꯤꯒ ꯇꯅꯨ ꯑꯦꯟ ꯃꯣꯅꯣꯖꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯆꯦ ꯍꯣꯏꯁꯨ ꯊꯕꯛ ꯀꯟꯕꯅꯤꯅ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯑꯇꯩ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯨꯡ 2 ꯄꯨꯡ 1 ꯄꯨꯡ 1 ꯃꯈꯥꯏ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯃꯁꯛꯄ ꯎꯠꯇꯦ ꯍꯥꯏꯕ ꯂꯨꯝꯅ ꯇꯥꯔꯝꯕꯗꯤ ꯈꯪꯗꯦ ꯇꯥꯖꯁꯅꯨ ꯑꯩ ꯀꯅꯥꯝꯇꯁꯨ ꯀꯤꯗꯦ ꯑꯩꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩꯅ ꯃꯣꯏꯒꯤ ꯌꯥꯎꯕꯤꯔꯒ ꯃꯇꯝ ꯃꯥꯡꯉꯦꯒꯤ ꯃꯇꯝ ꯃꯥꯡꯉꯦ ꯑꯦꯝꯕꯤ ꯇꯤꯡꯅꯦꯒꯤ ꯊꯕꯛ ꯀꯥꯏꯅꯦꯒꯤ ꯈꯣꯟꯇꯤ ꯆꯥꯅꯦꯒꯤ ꯌꯥꯎꯕꯤꯔꯒ ꯆꯪꯉꯛꯇꯕꯗꯨꯗꯤ ꯚꯒꯣꯕꯥꯟꯖꯥꯅꯤ ꯍꯥꯏꯗꯣ ꯏꯁꯣꯔꯗꯨꯗ ꯏꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯀꯤꯉꯣ ꯃꯅꯤꯡꯅꯦ ꯆꯦ ꯑꯁꯦꯡꯕꯅꯦ ꯌꯥꯏꯁꯦ ꯑꯟꯖꯂꯤ ꯑꯣꯟ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯤꯗꯤ 3 ꯂꯩꯗꯣ ꯃꯥꯂꯦꯝ ꯅꯪ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯣ ꯀꯥꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯕ ꯒꯨꯗꯤꯞꯇꯤ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯁꯨ ꯌꯥꯎꯔꯤꯃꯤ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯆꯦꯗꯤ ꯌꯦꯡꯉꯨꯗꯣ ꯌꯦꯡꯊꯧ ꯆꯦꯅ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯛꯏ ꯂꯥꯛꯇꯦ ꯑꯗꯨ ꯌꯦꯡꯉꯨ ꯑꯩꯅꯅꯦ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩꯅꯦ ꯑꯦꯛꯖꯥꯝ ꯇꯧꯔ ꯌꯦꯡꯕꯅꯦꯕ ꯍꯥꯏꯗꯤ ꯄꯔꯤꯈꯥ ꯇꯧꯔ ꯌꯦꯡꯕꯅꯦꯕ ꯂꯥꯛꯏ ꯂꯥꯛꯇꯦꯅ ꯂꯥꯛꯇꯦꯕ ꯃꯁꯛꯄ ꯎꯠꯇꯦꯕꯁꯦ ꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯌꯥꯝ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯣ ꯃꯣꯏꯅ ꯀꯌꯥꯝ ꯃꯕꯨꯛ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯗꯣ ꯑꯗꯩ ꯚꯤꯗꯤꯑꯣꯗ ꯇꯧꯅꯤ ꯃꯣꯏꯅ ꯃꯁꯛꯇꯅꯤꯀꯣ ꯎꯠꯂꯝꯃꯒ ꯏꯁꯀꯤꯞ ꯇꯧꯔ ꯆꯠꯈꯔꯦ ꯀꯃꯦꯟꯗꯤ ꯄꯤꯁꯜꯂꯝꯃꯦ ꯏꯁ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯌꯦꯡꯕꯤ ꯍꯥꯏꯗꯅ ꯏꯁꯀꯤꯞ ꯇꯧꯕꯗꯨꯒ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯀꯌꯥꯝ ꯌꯦꯡꯉꯝꯃꯒ ꯀꯃꯦꯟꯁꯦ ꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯅ ꯑꯟꯖꯂꯤ ꯑꯣꯟ ꯑꯟꯖꯂꯤꯁꯦ ꯋꯥꯗꯤ ꯋꯥꯖꯔꯦ ꯆꯥꯛꯄꯨ ꯊꯣꯡꯗꯣꯏꯔꯥ ꯑꯩꯒꯤꯁꯦ ꯀꯃꯦꯟꯁꯤꯕꯨ ꯏꯗꯣꯏꯔꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯅꯦꯕ ꯆꯦ ꯑꯉꯛꯄ ꯃꯤꯅꯤꯍꯦ ꯍꯦꯛꯇ ꯑꯁ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯃꯟꯖꯨ ꯑꯩ ꯂꯩꯀꯣ ꯃꯅꯝ ꯁꯤꯜꯂꯨꯕ ꯑꯗꯨ ꯇꯨꯀꯠꯆꯩꯌꯦ ꯏꯁ ꯀꯃꯦꯟꯁꯦ ꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯅꯝ ꯁꯤꯜꯂꯨꯕ ꯀ ꯍꯥꯏꯔꯛꯑꯦ ꯑꯟꯖꯨ ꯃꯅꯝ ꯁꯤꯜꯂꯨꯕ ꯍꯥꯏꯁꯤꯅꯤꯅꯦ ꯑꯙꯥ ꯘꯟꯇꯥ ꯌꯥꯎꯔꯒ ꯀꯥꯏꯗꯦ ꯌꯥꯎꯔꯨꯔꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯦꯕ ꯆꯦ ꯃꯥꯅ ꯊꯕꯛꯇꯣ ꯁꯪꯖꯗ꯭ꯔꯁꯨ ꯃꯤꯅꯤꯠ 5 10ꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯕꯤꯔꯝꯃꯗꯤ ꯀꯩ ꯀꯥꯏ ꯑꯩꯅ ꯃꯥꯒꯤꯗꯨꯒ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯄꯨꯡ 1 2 ꯆꯪꯅ ꯌꯥꯎꯕꯤꯔꯝꯃꯒ ꯃꯥꯅ ꯑꯩꯒꯤꯗꯨꯒꯗꯤ ꯁꯛꯇꯨꯃ ꯎꯠꯇꯦ ꯍꯥꯏꯕ ꯕꯤꯌꯥꯔ ꯀꯨꯜ ꯊꯛꯄꯗ ꯂꯣꯛ ꯊꯨꯡꯂꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯅꯤ ꯇꯧꯅꯤ ꯁꯤꯡ ꯍꯥꯏ ꯍꯦꯜꯂꯣ ꯁꯤꯡ ꯁꯤꯡ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯀꯥꯅꯦꯛ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯀꯥꯈꯠꯅꯝꯗꯣꯏꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯈꯔ ꯈꯔ ꯇꯧꯕꯤꯌꯣ ꯑꯣꯟ ꯑꯟꯖꯂꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯥꯡ ꯀꯥꯕ ꯀꯩꯅꯣꯗꯨꯗꯤ ꯅꯝꯃꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯈꯔ ꯇꯧꯕꯤꯌꯣ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯆꯦ ꯁꯨꯁꯤꯂꯥ ꯑꯩ ꯆꯥꯛꯇ ꯊꯣꯡꯉꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯕ ꯆꯦ
ꯃꯌꯥꯟ ꯊꯣꯡꯁꯤꯔ ꯈꯜꯂꯤꯃꯤ ꯑꯣ ꯍꯥꯎꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯟ ꯊꯣꯡꯕ ꯑꯗꯨꯅꯤ ꯑꯟꯖꯂꯤ ꯑꯩꯁꯨ ꯍꯥꯏꯕ ꯆꯦ ꯁꯨꯁꯤꯂꯥꯗ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯃꯥꯁꯨ ꯑꯝꯇꯪ ꯆꯦꯡꯊꯧ ꯃꯥꯅ ꯅꯍꯥꯟꯅꯦ ꯋꯥꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟ ꯌꯥꯎꯏꯗꯣ ꯂꯥꯛꯇꯦꯅ ꯆꯤꯡꯊꯧ ꯑꯩꯁꯨ ꯅꯍꯥꯟꯅꯦ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯌꯦꯡꯕꯗ ꯂꯥꯛꯇꯦꯅꯁꯦ ꯎꯝ ꯖꯥꯏ ꯃꯤꯌꯦꯡꯁꯦ ꯖꯥꯏ ꯑꯟꯖꯂꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯅ ꯄꯤꯖꯔꯨꯁꯤꯔꯣ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯗꯅ ꯍꯪꯉꯨꯁꯤꯔꯣ ꯀꯤꯆꯟ ꯆꯪꯉꯒ ꯀꯣꯛꯀ ꯕ꯭ꯂꯔ ꯆꯠꯂꯦ ꯆꯦꯠ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯤꯟꯖꯥꯡ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯟꯖꯨ ꯊꯦꯡꯀ꯭ꯌꯨ ꯑꯣꯡꯀꯤ ꯑꯟꯖꯂꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯄꯤꯖꯧꯁꯤ ꯃꯣꯏꯒꯤ ꯊꯃꯣꯏꯗꯣ ꯉꯝꯗ꯭ꯔꯣ ꯃꯤꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯈꯤꯀꯣ ꯑꯩꯒꯤꯗ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯅ ꯀꯔꯤ ꯈꯟꯒꯤꯅꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯕꯤꯔꯨꯒꯦꯕ ꯂꯩꯇꯦꯕ ꯆꯦ ꯁꯨꯁꯤꯂꯥ ꯇꯧꯔꯣ ꯅꯣꯡꯃ ꯂꯥꯏꯛ ꯉꯁꯥꯏꯁꯦ ꯃꯤꯇꯩꯒꯤ ꯕ꯭ꯂꯦꯁ ꯀꯌꯥ ꯇꯥꯒꯦ ꯏꯁ ꯃꯤꯇꯩ ꯌꯥꯝꯃꯦ ꯂꯪꯀꯥ ꯍꯣꯖꯥ ꯍꯖꯥꯏ ꯏꯁꯇꯦꯁꯟ ꯑꯦꯁꯤꯁꯇꯦꯟꯁꯦ ꯃꯤꯇꯩ ꯉꯥꯛꯇ ꯀ꯭ꯔꯣ ꯀꯣꯏꯁꯟ ꯇꯥꯔꯤꯃꯤꯅꯦ ꯃꯌꯥꯡꯁꯨ ꯑꯗꯨꯝ ꯃꯔꯛꯇꯨꯗ ꯌꯥꯜꯂꯦ ꯃꯤꯇꯩ ꯌꯥꯝꯃꯦ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯗꯕꯤꯗ ꯅꯣꯡꯃ ꯁꯠ ꯂꯥꯎ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯈꯪꯗꯣꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯪꯉꯛꯄ ꯆꯪꯉꯛꯇꯕꯗꯅꯦ ꯑꯗꯨꯒ ꯈꯪꯗꯣꯏꯅꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯀꯅꯥꯅ ꯑꯩ ꯉꯁꯤ ꯐꯖ ꯈꯪꯉꯦꯅ ꯑꯩꯅ ꯄꯨꯡ ꯄꯨꯡ ꯊꯥꯗꯔꯒ ꯌꯥꯎꯈꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯖ ꯈꯪꯉꯦ ꯑꯟꯖꯨ ꯑꯩꯉꯣꯟꯗꯗꯤ ꯏꯕ ꯃꯤꯅ ꯂꯩꯅꯤ ꯊꯥꯖꯗꯦ ꯃꯤꯇꯩꯔꯣꯜꯒ ꯐꯖꯅ ꯍꯩꯇꯕꯅꯤꯅ ꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦ ꯃꯔꯣꯟꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅꯕꯨ ꯇꯥ ꯅꯨꯡꯉꯥꯏ ꯁꯨꯔꯗꯣ ꯑꯁꯥꯃꯤꯁꯀꯤ ꯁꯨꯔꯗꯒ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯥ ꯅꯨꯡꯉꯥꯏ ꯑꯁꯥꯃꯤꯁꯇ ꯑꯃꯨꯛ ꯉꯥꯡꯉꯣ ꯃꯤꯇꯩꯔꯣꯟꯗꯁꯨ ꯑꯁꯥꯃꯤꯁꯇ ꯑꯁꯥꯃꯤꯁꯇ ꯉꯥꯡꯕꯤꯔꯣ ꯃꯤꯇꯩꯂꯣꯟ ꯆꯪꯉ ꯃꯤꯇꯩꯔꯣꯟ ꯑꯩꯗꯤ ꯆꯦꯒꯤ ꯑꯁꯥꯃꯤꯁꯇꯣ ꯃꯤꯇꯩꯔꯣꯟ ꯉꯥꯡꯉꯁꯨ ꯑꯁꯥꯃꯤꯁꯀꯤ ꯁꯨꯔꯗ ꯉꯥꯡꯕꯗꯣ ꯑꯗꯨ ꯌꯥꯝ ꯇꯥ ꯅꯨꯡꯉꯥꯏꯕ ꯑꯟꯖꯂꯤ ꯋꯥꯔꯝꯃꯅꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩ ꯕꯥꯏ ꯇꯧꯔꯛꯑꯣ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯑꯟꯖꯂꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯥ ꯃꯊꯣꯡ ꯃꯔꯤ ꯑꯃ ꯅꯥꯏꯔꯝꯃꯔꯣꯏ ꯆꯦ ꯁꯨꯁꯤꯂꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯉꯥꯡꯕꯗ ꯃꯤꯅ ꯄꯥꯏꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯆꯦ ꯑꯩꯒꯤꯁꯨ ꯉꯁꯥꯏ ꯊꯥꯒꯠꯂꯛꯄꯒꯅꯦ ꯃꯤꯅꯦ 12-13 ꯆꯣꯟꯗꯣꯝ ꯂꯩꯔꯝꯃꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔ 3-4 ꯉꯥꯏꯍꯥꯛ ꯂꯩꯔ 5-6-7 ꯍꯥꯏꯅ ꯁꯨꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯕꯗ ꯀꯤꯅ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯁ ꯀꯗꯥꯏꯒꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯕꯣ ꯂꯥꯎꯅ ꯈꯣꯡꯕ ꯑꯃ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯅ ꯀꯤꯅ ꯆꯠꯈ꯭ꯔ ꯃꯥꯜꯅꯦ ꯑꯗꯨꯅ ꯀꯨꯏꯅꯒ ꯃꯤ ꯂꯩꯇꯦ ꯃꯤ 10 ꯐꯥ ꯂꯩꯇꯦ ꯀꯨꯏꯅ ꯑꯟꯖꯂꯤ ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯃꯤ 5 ꯂꯩꯌꯦꯕ ꯃꯤ 3ꯗꯤ ꯍꯦꯟꯗꯦꯕ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯕ ꯇꯅꯨꯗꯣ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯁ꯭ꯀꯨꯜ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯣꯛꯈꯣꯅꯦ ꯅꯪ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯈꯤꯅꯨ ꯅꯪ ꯑꯗꯩꯗꯤ ꯑꯩ ꯀꯥꯎꯈꯔꯦ ꯃꯈꯥꯗꯣ ꯏꯁꯩꯗꯤ ꯆꯦ ꯁꯨꯁꯤꯂꯥ ꯅꯣꯡꯃ ꯇꯧꯔꯛꯑꯣꯀꯣ ꯈꯪꯍꯧꯗꯅ ꯍꯣꯔꯇꯥꯇ ꯁꯠ ꯂꯥꯎ ꯊꯥꯖꯤꯜꯂꯣ ꯆꯦ ꯈꯪꯗ꯭ꯔꯁꯨ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯍꯥꯏꯔꯛꯀꯦ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯁꯨ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯨꯝꯍꯩ ꯑꯃꯅꯤ
ꯑꯩꯗꯤ ꯔꯣꯁꯅꯥ ꯄꯥꯗꯣꯔꯤꯅꯤ ꯑꯣꯟ ꯑꯣꯟ ꯅꯨꯅꯨꯁꯦ ꯑꯣꯟ ꯑꯣꯟ ꯂꯩꯕꯤꯔꯤ ꯊꯦꯡꯀ꯭ꯌꯨ ꯅꯨꯅꯨ ꯃꯥꯏꯁꯦ ꯆꯣꯀ꯭ꯂꯦꯠꯁꯨ ꯄꯤꯔꯛꯏ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯁꯤꯜꯂꯛꯏ ꯃꯥꯏꯁꯦ ꯆꯥꯛꯁꯨ ꯄꯤꯔꯛꯏ ꯆꯦ ꯁꯨꯁꯤꯂꯥ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦ ꯅꯨꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯅꯨꯁꯦ ꯒꯨꯍꯥꯇꯤꯒꯤꯅꯦ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯅꯨꯁꯦ ꯑꯉꯥꯡꯂꯣ ꯑꯍꯜꯂꯣꯗꯤ ꯈꯪꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕ꯭ꯔꯣ ꯑꯟꯖꯂꯤ ꯆꯥꯛ ꯊꯣꯡꯕꯗ ꯀꯥꯏꯔꯦ ꯀꯥꯏꯔꯦ ꯁꯦ ꯚꯥꯏ ꯍꯥꯏꯅꯔꯣꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯟꯖꯂꯤꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯆꯦ ꯁꯨꯁꯤꯂꯥꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯂꯩꯕꯣ ꯚꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯍꯦꯛ ꯏꯀꯥꯏꯕ ꯀꯩꯗꯧꯕꯩ ꯈꯔ ꯊꯥꯔꯛꯄꯁꯤꯒ ꯃꯤꯒꯤ ꯃꯕꯨꯛ ꯆꯦꯜꯁꯨ ꯈꯪꯉꯦ ꯑꯗꯒꯤ ꯕꯥꯏ ꯕꯥꯏ ꯅꯨꯅꯨ ꯄꯨꯡ ꯑꯅꯤ ꯐꯥꯔꯕꯣ ꯐꯥꯔꯦ ꯆꯦ ꯃꯤ ꯑꯟꯖꯂꯤꯅꯦ ꯇꯅꯨꯅꯦ ꯃꯣꯅꯣꯖꯤꯅ ꯄꯨꯡ ꯑꯅꯤꯗꯤ ꯐꯥꯍꯟꯕꯤꯈ꯭ꯔꯦ ꯑꯇꯩꯗꯤ ꯂꯥꯛꯑ ꯂꯥꯛꯑ ꯄꯨꯠ 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 ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯟꯖꯨ ꯑꯟꯖꯂꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯃꯣꯅꯣꯖꯤ ꯂꯩꯕꯣ ꯕꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ ꯑꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯟꯖꯂꯤ ꯇꯅꯨ ꯆꯦ ꯁꯨꯁꯤꯂꯥ ꯃꯣꯅꯣꯖꯤꯠ ꯃꯨꯅꯨꯅꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯃꯄꯨꯡ ꯐꯥꯍꯟꯕꯩꯗꯃꯛ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯟꯖꯨꯒꯤ ꯂꯥꯏꯐꯁꯦ ꯋꯥꯆꯞ ꯏꯁꯇꯦꯇꯁ ꯍꯥꯞꯄꯨ ꯂꯥꯏꯚ ꯂꯥꯛꯄꯗ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯃꯣꯅꯣꯖꯤ ꯋꯥꯆꯞ ꯏꯁꯇꯦꯇꯁꯇꯗꯤ ꯀꯅꯥꯗ ꯎꯍꯟꯗꯣꯔꯤꯒꯦ ꯆꯦ ꯕꯥꯏ ꯕꯥꯏ ꯆꯦ ꯁꯨꯁꯤꯂꯥ ꯕꯥꯏ ꯕꯥꯏ ꯃꯣꯅꯣꯖꯤꯠ ꯕꯥꯏ ꯕꯥꯏ ꯑꯟꯖꯂꯤ ꯕꯥꯏ ꯕꯥꯏ ꯅꯨꯅꯨ ꯕꯥꯏ ꯕꯥꯏ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯑꯟꯖꯂꯤꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔ ꯑꯦꯝꯗꯤꯁꯦ ꯃꯨꯅꯣꯖꯤ ꯑꯣꯏꯔꯕ꯭ꯔꯣ ꯑꯃꯅꯤ ꯆꯦ ꯃꯃꯤꯡꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛ ꯗꯤ ꯄꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯐꯥꯎꯗ ꯑꯍꯥꯟꯕꯗ ꯈꯪꯉꯨꯗ꯭ꯔꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯊꯣꯛꯄꯒ ꯐꯔꯦ ꯅꯪꯅ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯒꯨꯗ ꯖꯣꯕ ꯑꯟꯖꯨ ꯒꯨꯗ ꯖꯣꯕ ꯑꯟꯖꯨ ꯂꯥꯏꯚ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯃꯄꯨꯡ ꯐꯥꯍꯟꯕꯩꯗꯃꯛ ꯑꯟꯖꯂꯤ ꯂꯥꯏꯐꯇ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯇꯦ ꯃꯣꯅꯣꯖꯤꯠ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯁꯤꯕꯨ ꯕꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ ꯕꯥꯏ ꯕꯥꯏ ꯑꯟꯖꯨ ꯕꯥꯏ ꯕꯥꯏ ꯆꯦ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯑꯟꯖꯨ ꯕꯥꯏ